7341 loinana 9862696914 hariba number singa sida call to biduna ko pamarol khangbi yaifabi eye care khangabo bajar थागतपा फोंदोकचरी यारिपोक निंगथौनाइदा लैबा एमडी अहमद अली की लोइनबी नुरेदा हारिबा मियोय असिगे खोंग खु ख्वांग अमदि सगंदा मफम सलाई खंगदना सही 10 रोम सिकपनाबा तौरंबा अदो खांगबोक पाथ्री खा खुंदोंदा लैबा ओजा माइबा थोकसोम याइशा ओजा असिना लायेंबिबदगी फरे मसिगी दमक ओजाबु हानिंगाय लैतना थागतपा फोंदोकचरीबा नुरेदा यारिपोक निंगथौनाइ खनाबियु तानाबियु खांगबोक पाथ्री खा खुंदोंदा लैबा ओजा माइबा थोकसोम याइशा कॉन्टेक्ट नंबर पिजरी 7628965816 अमुक्तंगा 7628965816 खंगनजबा सिज हॉस्पिटल अमदी माइपाकपी डायग्नोस्टिक सेंटर कक्सिंग बाजार का खुसमनदुना लाक्लिबा तांग तरग तरे सगोल सिनिमित की अयुक पुंग तरा ताबा मतमदा ऑर्थोगे स्पेशलिस्ट डॉक्टर PH इबोयाइमा MS ऑर्थोपेडिक सर्जन अमा लाक्पिदुना फ्री कैम्प अमखक पांगथोकचरगनी मसिदा यंगजगदबा लैना सिंगदी तांग नाबा ख्वांग नाबा खोंग नाबा सरु टेकपा खुनिंग नेथबदा नाबा ngakmari नाबा यांगलेन सरु नाबा असिन सिंगबा सरुग मरी लेनबा लैना खुदिमक फ्रीदा लायंगबगी खुदोंग चाबा पिजरी मफमना माइपाकपी डायग्नोस्टिक सेंटर कक्सिंग बाजार नियर आजाद हॉल हेना कुपमरोल गिदमक कॉल तौबिरउ 7642 003169 अमुक्तंगा हना 7642 003169 मकल बथल के थरोम केया संदुक्तुना ताहंजरिबा से मेगाहर्ट्ज मरफुद्रामा थोई 10.2 संदुक्चरिबा डायमंड रेडियो खोंगजोमदगी संदुक्चबा रेडियो चैनल सिगी अनिसुबा थरोम परिंगनी अदमना हौजिक ताबिरिबा से हौजिक चैनल असिदा लांतोकचरी लेबा पोकपा नुमित खुदिंगी तमजबा अइबा अइबी सिंगी थरोंगी मनुंग चन्ना सैरिंग वारिंग पाथोकपगी थौरम ngasi thauramda tabidasi wari macha patokpa thauramasi ahanbada tabidasi en malaya chanu kongwadagina patokpa wari macha mayam puna tabidasi aigi wari macha gi maming sarengi mahau imphal gi khoirambal kaithelni manipur gi ningthau chingthang khombana तेखाउगी समू अंगावा फाखिबगी निंगसिंगनबा ओइना खिल्लिबा मितम अदुगी मना वाइदनी मियामना ओमसिनरिबा अचत अवोक सिंगसु करी तौरबगे हाइबा वखलसिदा चंगजन येंगबदा मीने क्रि क्रि इनाखरे पुलिस अमा अनि जंगसिलतुना मियाम दुबु तानथोकनबो होटनरी मथंग मथंग थोकना खिबना नुपा अमा खक्तंग तुदुना लेरमी नुपा अदु हानना पुलिस ना खंगलबा मिसक अमगुमना पुलिस अमना हाइरई कोंगांग नंबु निसादुता सिनगनो हाइबसु यादे करी गाड़ी ना खेलमिनो अस गाड़ी मजा अमना थेंगलमिनिदा
ꯐꯝꯕꯣꯏ ꯍꯤꯞꯄꯣꯏ ꯇꯧꯔꯗꯨꯅ ꯈꯨꯕꯣꯝꯗ ꯏ ꯈꯔ ꯊꯣꯛꯂꯤꯕꯗꯨꯗ ꯏꯗꯨ ꯃꯈꯨꯠ ꯑꯃꯣꯠꯄꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯄꯣꯏ ꯀꯔꯤꯕꯣꯏ ꯇꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯣꯏꯔꯥꯝꯕꯜ ꯀꯩꯊꯦꯜꯁꯤꯗ ꯀꯣꯛꯉꯥꯡꯕꯨ ꯃꯁꯛ ꯈꯪꯗꯕ ꯂꯂꯣꯟꯕꯤꯁꯤꯡ, ꯄꯨꯂꯤꯁꯁꯤꯡ ꯊꯣꯏꯗꯣꯛꯅ ꯂꯩꯔꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯊꯣꯠꯂꯩꯅ ꯂꯝꯕꯤ ꯃꯇꯥꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯌꯣꯟꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯍꯦꯛ ꯀꯩꯊꯦꯜꯁꯤꯗ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯌꯨ ꯊꯛꯅꯕ ꯌꯨꯊꯛꯁꯦꯜ ꯇꯥꯟꯕ ꯂꯥꯛꯄꯗ ꯃꯇꯩ ꯃꯅꯥꯎ ꯊꯦꯡꯅꯗꯨꯅ ꯀꯩꯊꯦꯜ ꯃꯌꯥꯏꯁꯤꯗ ꯊꯤꯅ ꯊꯤꯅ ꯈꯠꯅꯕꯗꯨ ꯀꯩꯊꯦꯜ ꯃꯤꯌꯥꯝꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯌꯦꯡꯅꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯛꯉꯥꯡ ꯑꯃꯁꯨꯡ ꯇꯥꯊꯣꯠꯂꯩꯕꯨ ꯈꯣꯏꯔꯥꯝꯕꯜ ꯀꯩꯊꯦꯜꯁꯤꯗ ꯇꯥꯔꯤꯕ ꯃꯤꯄꯨꯝ ꯑꯌꯥꯝꯕꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ꯫ ꯃꯌꯨꯝꯗꯕꯨꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯃꯛ ꯊꯦꯡꯅꯔꯕꯁꯨ ꯑꯁꯤꯒꯨꯝꯕ ꯍꯦꯛ ꯍꯦꯛ ꯌꯨꯊꯛꯁꯦꯜ ꯂꯧꯕ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯦꯡꯅꯔꯛꯇꯕ ꯀꯨꯏꯔꯦ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯊꯣꯠꯂꯩꯕꯨ ꯊꯤꯔꯝꯕꯗꯒꯤ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝꯅꯁꯨ ꯇꯧꯔꯤ꯫ ꯅꯤꯡꯁꯤꯡꯂꯛꯇꯕꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯃꯒꯤ ꯍꯧꯈ꯭ꯔꯕ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤ꯫ ꯏꯝꯐꯥꯜꯗꯒꯤ ꯑꯋꯥꯡꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 15ꯃꯨꯛ ꯆꯠꯂꯒ ꯂꯩꯕ ꯈꯣꯡꯍꯥꯝꯄꯥꯠ ꯃꯟꯇ꯭ꯔꯤ ꯂꯩꯀꯥꯏ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯔꯕ, ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ, ꯂꯧꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯃꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯅ ꯌꯥꯝꯅ ꯀꯦꯊꯣꯛ ꯃꯧꯊꯣꯛꯅ ꯍꯧꯔꯛꯈꯤ ꯀꯣꯛꯉꯥꯡ꯫ ꯃꯁꯛ ꯃꯇꯧꯗ ꯊꯣꯏꯗꯣꯛꯅ ꯆꯪꯈꯣꯜꯂꯤ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯃꯥ ꯃꯄꯥꯅ ꯗꯦꯜꯂꯤꯗ ꯃꯇꯝ ꯀꯨꯏꯅ ꯊꯝꯗꯨꯅ ꯃꯍꯩ ꯇꯝꯍꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯩ ꯃꯁꯤꯡꯗ ꯊꯋꯥꯏ ꯏꯌꯥꯎ ꯌꯥꯎꯈꯤꯗꯦ꯫ ꯃꯄꯥꯟ ꯂꯝꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯑꯔꯦꯝꯕꯗ ꯅꯤꯁꯥ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯈꯤ꯫ ꯃꯌꯨꯝꯗ ꯌꯥꯎꯁꯪ ꯌꯥꯎꯅꯅꯕ ꯊꯣꯔꯛꯄꯗꯒꯤ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯇꯝꯕ ꯆꯪꯈꯤꯗ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯅꯤꯡꯁꯤꯡꯂꯨꯕꯗ ꯄꯤꯒꯤ ꯏꯔꯥ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯃꯛꯅ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯖꯕ ꯑꯣꯏꯕꯒꯨꯝꯁꯨ ꯇꯧꯔꯤ꯫ "ꯏꯃꯥ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ"꯫ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4ꯃꯨꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯣꯛꯉꯥꯡꯅ ꯅꯝꯕꯣ ꯈꯥꯎꯋꯣ ꯀꯔꯤꯋꯣ ꯊꯣꯡꯒꯥꯟꯗꯒꯤ ꯐꯨꯠ ꯐꯥꯎꯖꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯁꯪꯒꯣꯜꯗ ꯆꯔꯨ ꯀꯛꯂꯝꯕ ꯃꯃꯥ ꯏꯕꯦꯜꯂꯩꯁꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯈꯤꯕꯅꯤ꯫ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯑꯌꯥꯝꯕ ꯅꯤꯁꯥꯗ ꯂꯩꯆꯨꯗꯨꯅ ꯂꯩꯅꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯁꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯇꯤꯟꯅꯔꯕꯗꯤ ꯁꯣꯏꯗꯅ ꯃꯥꯡꯂꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕꯗꯪꯗꯤ ꯌꯨꯝꯗ ꯊꯣꯔꯛꯇꯅꯕ ꯄꯥꯎꯃꯦꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯊꯣꯔꯛꯄꯅ ꯍꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯈꯣꯡꯍꯥꯝꯄꯥꯠ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯂꯝꯄꯥꯛ ꯑꯆꯧꯕꯗ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯔꯝꯗꯝꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯃꯇꯝ ꯀꯨꯏꯅ ꯁꯔꯨꯛ ꯌꯥꯕ ꯐꯪꯖꯔꯛꯇ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯕ ꯐꯪꯖꯒꯗꯧꯔꯦ ꯍꯥꯏꯕꯒꯤ ꯍꯔꯥꯎꯕꯅ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯤ ꯀꯣꯛꯉꯥꯡꯁꯨ꯫ ꯃꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯇꯝ ꯀꯨꯏꯅ ꯌꯥꯎꯔꯛꯇ꯭ꯔꯕ ꯊꯥꯕꯜ ꯆꯣꯡꯕ ꯇꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯅꯤ꯫ ꯙꯣꯜ ꯕꯦꯟꯒꯤ ꯃꯈꯣꯟꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯥꯏꯍꯧꯔꯗꯨꯅ ꯀꯣꯛꯉꯥꯡꯒꯤ ꯃꯅꯥꯀꯣꯡꯗ ꯇꯣꯏꯅ ꯌꯩꯔꯔꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯀꯣꯛꯉꯥꯡꯕꯨ ꯍꯧꯔꯔꯤ꯫ "ꯄꯪꯊꯦꯡ ꯊꯦꯡꯂꯛꯀꯅꯨꯀꯣ ꯅꯈꯣꯏ"꯫ ꯃꯁꯥ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯤꯕ ꯃꯄꯥꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯛꯉꯥꯡꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯂꯣꯏꯅꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯌꯧꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯙꯣꯜ ꯕꯦꯟꯖꯥꯏꯒꯤ ꯈꯣꯟꯖꯦꯜꯁꯨ ꯂꯦꯞꯇꯅ ꯇꯥꯔꯤ꯫ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜꯅ ꯍꯪꯒꯠꯅ ꯆꯦꯟꯗꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯆꯥꯁꯤꯡꯅ ꯃꯃꯥ ꯃꯄꯥꯒꯤ ꯋꯥꯖꯕꯗꯨ ꯎꯕꯤꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯗꯤ ꯃꯆꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯤꯠ ꯀꯛꯂꯥ ꯑꯃ ꯐꯥꯎꯕ ꯎꯏꯁꯤꯟꯕ ꯌꯥꯔꯝꯗꯦ꯫ ꯇꯨꯝꯅꯤꯡꯕꯅ ꯍꯦꯟꯈꯤꯗꯨꯅ ꯈꯔ ꯈꯔ ꯎꯏꯊꯔꯨꯔꯕꯁꯨ ꯃꯤꯀꯞ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯃꯆꯥ ꯍꯜꯂꯛꯂꯕ꯭ꯔꯥ ꯌꯦꯡꯖꯔꯤ꯫ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯙꯣꯜ ꯕꯦꯟꯖꯥꯏꯒꯤ ꯃꯈꯣꯜꯁꯨ ꯂꯦꯞꯈꯤꯔꯝꯂꯦ꯫ "ꯏꯅꯦ, ꯍꯣꯏ ꯏꯅꯦ, ꯍꯣ ꯃꯥꯃꯥ"꯫ ꯀꯣꯛꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯃꯤꯀꯞ ꯈꯪꯊꯣꯛ ꯍꯦꯛ ꯊꯣꯔꯛꯏ꯫ ꯃꯆꯥ ꯀꯣꯛꯉꯥꯡꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯃꯃꯥ ꯏꯕꯦꯜꯂꯩ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯅꯤꯡꯖꯕꯅ ꯑꯃ, ꯂꯥꯏꯕꯛꯇ ꯇꯝꯕꯅ ꯑꯃ, ꯅꯣꯡꯗꯝꯕꯒꯤ ꯅꯣꯡꯗꯝꯕꯨ ꯀꯅꯥꯅ ꯈꯦꯠꯇꯣꯛꯄ ꯉꯝꯒꯅꯤ?
ꯃꯆꯥꯅꯨꯄꯥ ꯀꯣꯛꯉꯥꯡꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯄꯤꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯀꯣꯛꯉꯥꯡꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯃꯆꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯜꯂꯛꯄ ꯑꯁꯤ ꯀꯌꯥ ꯄꯥꯝꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯗꯣꯝꯗꯒꯤ ꯍꯨꯝꯂꯛꯄꯅꯣ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯑꯃꯅ ꯈꯪꯆꯤꯠ ꯁꯤꯠꯆꯤꯜꯂꯛꯈꯤ꯫ ꯄꯥꯝꯗ ꯃꯆꯥꯅꯨꯄꯥꯕꯨ ꯂꯨꯍꯣꯡꯕ ꯇꯥꯈꯤ꯫ ꯀꯣꯛꯉꯥꯡꯒꯤ ꯅꯨꯄꯤ ꯇꯥꯊꯣꯠꯂꯩ ꯃꯁꯛ ꯃꯇꯧꯗ ꯂꯝ ꯌꯧꯅ ꯐꯖꯕꯤꯅꯤ꯫ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤꯅꯤ꯫ ꯃꯄꯥ ꯄꯣꯛꯄ ꯃꯕꯣꯛ ꯍꯅꯨꯕꯤ ꯑꯃꯅ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯈꯤꯕꯅꯤ꯫ ꯀꯧꯇ꯭ꯔꯨꯛ ꯀꯧꯕ ꯂꯩꯃꯈꯣꯡꯒꯤ ꯆꯤꯡꯌꯥꯗ ꯇꯥꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯃꯕꯣꯛꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗ ꯐꯩꯗꯤꯡꯒꯥꯗ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯃꯁꯛ ꯃꯇꯧꯗ ꯆꯪꯈꯣꯟꯃꯟꯗꯨꯅ ꯃꯍꯥꯛꯄꯨ ꯄꯥꯝꯖꯕ ꯂꯩꯈꯣꯡ ꯁꯪꯕ ꯀꯅꯥꯒꯨꯝꯕ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯟꯅꯗꯨꯅ ꯀꯅꯥꯅꯁꯨ ꯃꯉꯣꯟꯗ ꯐꯣꯡꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯉꯝꯂꯛꯇꯦ꯫ ꯊꯥꯕꯜ ꯆꯣꯡꯕ ꯅꯨꯃꯤꯠꯇꯨꯗ ꯀꯣꯛꯉꯥꯡꯅ ꯐꯥꯒꯤ ꯑꯣꯏꯅ ꯃꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯛꯂꯨꯕꯗꯒꯤ ꯀꯣꯛꯉꯥꯡꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯄꯨꯁꯜꯂꯛꯂꯕꯅꯤꯅ ꯂꯧ ꯁꯉꯝ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯂꯨꯍꯣꯡꯕꯤꯈꯤ꯫ ꯀꯣꯛꯉꯥꯡꯁꯨ ꯃꯈꯥ ꯇꯥꯅ ꯃꯍꯩ ꯇꯝꯕ ꯆꯪꯉꯨ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯀꯌꯥ ꯃꯥꯡꯅ ꯇꯝꯂꯨꯔꯤꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯅꯃꯛ ꯃꯄꯨꯡ ꯐꯥꯗꯅ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯕꯅ ꯍꯩꯅꯕꯤ ꯑꯣꯏꯔꯛꯈꯤꯗꯨꯅ ꯅꯤꯁꯥꯁꯨ ꯇꯞꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯀꯣꯛꯉꯥꯡꯅ ꯃꯆꯥ 2 ꯁꯨꯔꯛꯂꯕ ꯃꯇꯨꯡꯗꯗꯤ ꯃꯄꯥꯁꯨ ꯃꯃꯥꯁꯨ ꯃꯊꯪ ꯂꯩꯈꯤꯗ꯭ꯔꯦ꯫ ꯌꯨꯝ ꯑꯗꯨꯗ ꯁꯨꯕꯤ ꯅꯣꯝꯕꯤꯅꯕꯗꯤ ꯂꯩꯁꯤꯜꯂꯛꯇꯕ, ꯍꯤꯡꯗꯕꯁꯨ ꯌꯥꯗꯕꯅꯤꯅ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯌꯣꯟꯗꯨꯅ ꯆꯥꯔꯛꯄꯗ ꯂꯩꯔꯤꯕ ꯌꯨꯝ ꯏꯪꯈꯣꯜꯗꯨꯇ ꯉꯥꯏꯍꯧꯔꯦ꯫ ꯀꯣꯛꯉꯥꯡꯁꯨ ꯅꯤꯁꯥꯗ ꯂꯥꯏꯆꯨꯔꯕ ꯃꯤꯁꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯑꯣꯏꯔꯛꯂꯦ꯫ ꯇꯥꯊꯣꯠꯂꯩꯁꯨ ꯃꯈꯜ ꯃꯈꯜꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤ ꯊꯤꯕ ꯍꯧꯔꯛꯏ꯫ ꯃꯔꯨꯞ ꯑꯆꯧꯕ ꯑꯃꯇꯪ ꯍꯧꯗꯣꯛꯂꯒ ꯑꯍꯥꯟꯕ ꯃꯔꯨꯞꯇꯨ ꯃꯍꯥꯛꯅ ꯂꯧꯔꯒ ꯀꯩꯊꯦꯜꯗ ꯃꯇꯝꯒꯤ ꯄꯣꯠꯆꯩ ꯏꯟꯁꯥꯡ ꯅꯥꯄꯤꯅꯆꯤꯡꯕ ꯌꯣꯟꯗꯨꯅ ꯂꯂꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯔꯨꯞ ꯐꯥꯎꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯟꯃꯤꯠꯂꯣꯟ ꯍꯨꯜꯂꯛꯇꯕꯗꯒꯤ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯕꯇꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯀꯣꯛꯉꯥꯡꯒ ꯃꯈꯣꯏ ꯑꯅꯤꯅ ꯃꯌꯨꯝ ꯏꯪꯈꯣꯜ ꯌꯣꯟꯊꯣꯛꯇꯨꯅ ꯃꯤꯒꯤ ꯃꯔꯜ ꯃꯊꯨꯝ ꯁꯤꯟꯗꯣꯛꯂꯝꯂꯒ ꯏꯝꯐꯥꯜꯒꯤ ꯈꯨꯌꯥꯊꯣꯡꯗ ꯃꯤꯒꯤ ꯃꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯇꯥꯊꯣꯠꯂꯩꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯑꯁꯤꯒꯤ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯔꯛꯂꯦ꯫ ꯀꯣꯛꯉꯥꯡꯁꯨ ꯃꯍꯥꯛꯀꯤ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯒꯤ ꯍꯩꯅꯕꯤꯗꯨ ꯊꯥꯗꯣꯛꯄ ꯉꯝꯗꯗꯨꯅ ꯇꯥꯊꯣꯠꯂꯩꯒꯤ ꯃꯅꯥꯛꯇ ꯄꯩꯁꯥ ꯂꯧꯕ ꯍꯦꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯑꯁꯤꯗꯗꯤ ꯇꯥꯊꯣꯠꯂꯩꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯐꯝꯗꯕ ꯊꯦꯡꯅꯔꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯇꯥꯊꯣꯠꯂꯩꯕꯨ ꯂꯝꯆꯠ ꯅꯥꯏꯗꯕꯤꯅꯤ ꯍꯥꯏꯅꯔꯛꯏ꯫ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯀꯌꯥ ꯀꯣꯛꯉꯥꯡꯒꯤ ꯃꯅꯥꯀꯣꯡ ꯌꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯣꯛꯉꯥꯡꯒꯤ ꯄꯨꯟꯁꯤꯅ ꯇꯥꯊꯣꯠꯂꯩꯒꯤ ꯃꯄꯥꯜ ꯇꯥꯡꯗꯨꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ꯫ ꯀꯣꯛꯉꯥꯡꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯍꯧꯒꯠꯇꯨꯅ ꯇꯞꯅ ꯆꯠꯈꯤ ꯃꯌꯨꯝ ꯄꯥꯡꯅ꯫ ꯀꯣꯛꯉꯥꯡ ꯃꯌꯨꯝ ꯌꯧꯔꯦ꯫ ꯃꯥꯡꯒꯣꯜꯗ ꯊꯥꯗꯨꯅ ꯂꯩꯔꯤꯕ ꯐꯛ ꯑꯗꯨꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯗ ꯃꯆꯥꯁꯤꯡꯁꯨ ꯂꯥꯏꯒꯤ ꯃꯤꯀꯨꯞ ꯃꯩꯔꯥ ꯂꯥꯡꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯥꯊꯣꯠꯂꯩꯁꯨ ꯀꯩꯊꯦꯜ ꯀꯨꯝꯂꯛꯏ꯫ "ꯉꯁꯥꯏ ꯃꯈꯩ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯅꯪꯗꯤ?" ꯇꯥꯊꯣꯠꯂꯩ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗ ꯀꯣꯛꯉꯥꯡꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ "ꯑꯩ ꯅꯨꯡꯇꯤꯒꯤ ꯀꯩꯊꯦꯜ ꯆꯠꯂꯤꯗꯨ ꯀꯩꯗꯧꯔꯕꯒꯦ? ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪ ꯊꯤꯔꯨꯔꯤ꯫ ꯅꯪ ꯀꯩꯊꯦꯜ ꯈꯨꯆꯠ ꯆꯨꯝꯗꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯑꯩꯕꯨ ꯅꯊꯧ ꯂꯩꯇꯅ ꯀꯩꯗꯧꯕꯩ ꯊꯤꯕ ꯆꯠꯂꯨꯔꯤꯕ? ꯅꯪꯅ ꯍꯦꯟꯅ ꯅꯊꯧ ꯂꯩꯈꯤꯗ꯭ꯔꯦꯗ." ꯄꯥꯎꯈꯨꯝ ꯄꯤꯔꯝꯂꯒ ꯇꯥꯊꯣꯠꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯝꯗꯥꯏꯅꯤ꯫ ꯃꯥꯒꯤ ꯄꯨꯈꯝ ꯃꯄꯥꯟꯗ ꯂꯣꯏꯅ ꯐꯝꯅꯈ꯭ꯔꯦ꯫ ꯇꯥꯊꯣꯠꯂꯩ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯗꯤ ꯆꯥꯛ ꯈꯣꯊꯗꯨꯅ ꯆꯥꯕ ꯍꯧꯔꯛꯏ꯫ ꯀꯣꯛꯉꯥꯡꯗꯤ ꯌꯥꯝꯅ ꯇꯟꯅ ꯆꯥꯅꯤꯡꯗꯅ ꯃꯇꯧ ꯑꯃꯗ ꯇꯞꯅ ꯆꯥꯛ ꯈꯣꯊꯔꯛꯏ꯫ "ꯏꯃꯥ, ꯀꯔꯤ ꯉꯥꯅꯣ ꯊꯣꯡꯂꯤꯕꯁꯤꯕꯣ?" ꯃꯆꯥꯅꯨꯄꯤ ꯑꯍꯟꯒꯤ ꯋꯥꯉꯥꯡꯅꯤ꯫ "ꯃꯤꯇꯩ ꯁꯩꯔꯦꯡꯅꯤ, ꯍꯥꯎꯇ꯭ꯔꯕꯣ?"
ꯇꯥꯊꯣꯠꯂꯩꯒꯤ ꯃꯆꯥꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯀꯣꯛꯉꯥꯡꯁꯨ ꯍꯥꯏꯐꯦꯠꯇꯪ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯕꯥꯕꯥ, ꯃꯤꯇꯩ ꯁꯩꯔꯦꯡ ꯊꯣꯡꯕꯁꯤ ꯍꯥꯎꯏꯀꯣ? ꯃꯤꯇꯩ ꯁꯩꯔꯦꯡ ꯊꯣꯡꯕꯁꯤ ꯍꯥꯎꯏꯀꯣ?" ꯃꯆꯥ ꯑꯇꯣꯝꯕꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯀꯣꯛꯉꯥꯡꯅ ꯈꯨꯝꯂꯛꯏ, "ꯅꯈꯣꯏꯅ ꯃꯥꯒꯤ ꯁꯝꯕꯨꯜ ꯅꯥꯟꯊꯕꯗ ꯌꯥꯎꯔꯛꯄ ꯃꯤꯇꯩ ꯁꯩꯔꯦꯡ ꯈꯤꯖꯔꯦ ꯑꯩꯗꯤ"꯫ ꯀꯣꯛꯉꯥꯡꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯇꯥ ꯑꯗꯨꯗ ꯇꯥꯊꯣꯠꯂꯩꯁꯨ ꯃꯨꯟꯅ ꯌꯦꯡꯂꯨꯔꯤ꯫ ꯈꯨꯗꯣꯜꯒꯤ ꯑꯍꯥꯟꯕꯗ ꯇꯥꯕꯤꯈ꯭ꯔꯦ ꯑꯦꯟ ꯃꯂꯥꯌꯥ ꯆꯅꯨ ꯀꯣꯡꯕꯗꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ, ꯂꯣꯏꯅꯅ ꯃꯔꯛꯊꯅ ꯈꯪꯍꯟꯖꯕ ꯑꯃꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯏꯁꯥ ꯏꯁꯥꯒꯤ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩꯁꯤꯡ SMS ꯀꯤ ꯈꯨꯠꯊꯥꯡꯗ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯅꯝꯕꯔ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ SMS ꯇ ꯏꯁꯥ ꯏꯁꯥꯒꯤ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩꯁꯤꯡ ꯈꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯃꯁꯤꯗ ꯏꯁꯥꯒꯤ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩꯁꯤꯡ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯗꯤ ꯃꯤꯡ ꯂꯩꯐꯝꯅꯆꯤꯡꯕ ꯃꯔꯤꯛ ꯆꯨꯝꯅ ꯏꯕꯤꯔꯛꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯍꯧꯖꯤꯛ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯑꯣꯀ꯭ꯔꯝ ꯏꯕꯨꯗꯧ ꯄꯤꯄꯜ ꯅꯥꯎꯔꯦꯝꯊꯣꯡ ꯇꯥꯏꯜ ꯈꯣꯡꯕꯥꯜ ꯏꯝꯐꯥꯜ ꯋꯦꯁꯇꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ ꯇꯥꯃꯤꯟꯅꯁꯤ꯫ ꯍꯥꯟꯅꯒꯨꯝꯅ ꯆꯠꯊꯔꯛꯄ ꯃꯥꯂꯦꯝꯒꯤ ꯂꯟꯗꯤ ꯑꯩꯈꯣꯏꯒꯤꯅꯤ꯫ ꯁꯤꯟꯊꯥ ꯀꯌꯥ ꯄꯥꯡꯗꯨꯅ ꯂꯥꯛꯈꯤ ꯉꯁꯤꯁꯨ ꯂꯦꯞꯇꯅ, ꯑꯗꯨꯕꯨ ꯌꯥꯏꯐꯕ, ꯃꯥꯂꯦꯝꯉꯥꯟꯕ, ꯂꯩꯁꯦꯝꯕ, ꯂꯩꯁꯦꯝꯕꯤ, ꯂꯥꯏꯖ, ꯂꯣꯌꯥ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯡꯊꯣꯛꯆꯔꯛꯄ ꯁꯤꯟꯊꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯥꯛꯈꯤ ꯃꯥꯂꯦꯝꯉꯥꯟꯕꯅ, "ꯂꯩꯁꯦꯝꯕꯧ ꯂꯥꯛꯎ ꯃꯥꯂꯦꯝꯉꯥꯟꯕ", ꯂꯥꯏꯖꯁꯨ ꯌꯧꯔꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯄꯨꯝꯅꯃꯛ ꯂꯥꯏꯖꯁꯨ ꯂꯥꯛꯏ, ꯑꯗꯨꯒ ꯁꯤꯂꯩꯃꯁꯨ ꯂꯥꯛꯏ, ꯍꯧ ꯏꯃꯥ ꯍꯧ ꯏꯄꯥꯁꯨ ꯂꯥꯛꯏ, ꯑꯗꯨ ꯄꯨꯝꯅꯃꯛ ꯍꯧꯖꯤꯛ ꯄꯨꯜꯂꯔꯤ ꯄꯨꯝꯅꯃꯛꯁꯤꯡꯁꯦ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯄꯟ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯁꯤ ꯑꯁꯨꯝꯅ ꯏꯄꯟ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯂꯥꯛꯈꯤ꯫ ꯏꯄꯟ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯑꯁꯨꯝꯅ ꯀꯧꯔꯛꯈꯤ ꯌꯥꯏꯐꯕꯅ, "ꯑꯣꯏ ꯄꯟ, ꯑꯣꯏ ꯄꯟ, ꯄꯟ ꯏꯆꯥꯁꯥ, ꯂꯥ ꯏꯆꯥꯁꯤꯡ ꯌꯧꯔꯦꯗꯅ, ꯁꯦ ꯁꯤꯗ ꯐꯝꯃꯣ, ꯍꯣꯏ ꯐꯒꯅꯤ ꯏꯄꯟ", ꯑꯁꯨꯝꯅ ꯐꯝꯃꯤ꯫ ꯏꯆꯥꯁꯤꯡꯅ ꯉꯁꯤ ꯏꯄꯟꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤꯒꯤ ꯃꯇꯥꯡ ꯑꯣꯏꯔꯕꯅꯣꯅꯦ? "ꯏꯄꯟ, ꯅꯆꯥꯁꯤꯡꯅ ꯂꯥꯛꯆꯕꯗꯤ ꯍꯧꯖꯤꯛ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯀꯔꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯅ ꯊꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯅꯍꯥꯟ ꯃꯈꯩ ꯊꯥꯕ ꯌꯥꯕꯁꯨ ꯊꯥꯔꯛꯏ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯥꯁꯤꯒꯦ ꯈꯟꯅ ꯅꯩꯅꯕ ꯂꯥꯛꯆꯕꯅꯤ ꯏꯄꯟ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯏꯆꯥꯁꯥ ꯏꯄꯟꯁꯨ ꯁꯤꯟꯊꯥ ꯑꯁꯤꯃ ꯄꯥꯏꯁꯜꯂꯨꯔꯦ, ꯁꯤꯟꯊꯥ ꯑꯁꯤꯃꯁꯨ ꯂꯣꯏꯁꯜꯂꯝꯈꯤꯒꯦ, ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯏꯆꯥꯁꯤꯡ ꯐꯝꯃꯨꯀꯣ꯫ "ꯑꯧ ꯐꯒꯅꯤ ꯏꯄꯟ", ꯑꯗꯨꯗꯤ ꯐꯔꯦ꯫ ꯑꯁꯨꯝꯅ ꯏꯄꯟꯁꯨ ꯁꯤꯟꯊꯥ ꯄꯥꯡꯕ ꯂꯣꯏꯔꯗꯨꯅ, "ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯟꯊꯥ ꯁꯪꯗ ꯑꯩꯈꯣꯏ ꯆꯠꯂꯁꯤꯀꯣ ꯏꯆꯥꯁꯥ", ꯑꯁꯨꯝꯅ ꯏꯄꯟ ꯆꯥꯎꯅ ꯍꯥꯏꯈꯤ꯫ "ꯐꯒꯅꯤ ꯏꯄꯟ", ꯑꯁꯨꯝꯅ ꯆꯠꯂꯁꯤ ꯁꯤꯟꯊꯥ ꯁꯪꯗ, ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟꯊꯥ ꯁꯪꯗ ꯆꯠꯂꯤ꯫ ꯁꯤꯟꯊꯥ ꯁꯪ ꯌꯧꯔꯗꯨꯅ ꯁꯤꯟꯊꯥ ꯁꯪꯗ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯐꯝꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯄꯟꯅ, "ꯏꯆꯥꯁꯥ, ꯉꯁꯤ ꯏꯆꯥꯁꯤꯡꯅ ꯈꯟꯅ ꯅꯩꯅꯕ ꯃꯇꯥꯡꯗꯣ ꯐꯔꯦ, ꯑꯗꯨꯗꯤ ꯏꯄꯟ, ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯄꯟ ꯄꯨꯝꯅꯃꯛ ꯁꯤꯟꯊꯥ ꯁꯪꯗ ꯂꯥꯛꯄꯗꯤ ꯍꯧꯖꯤק ꯃꯥꯂꯦꯝꯗ ꯑꯣꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯇꯧꯁꯤꯒꯦ? ꯅꯍꯥꯟ ꯃꯈꯩ ꯊꯥꯕ ꯌꯥꯕ ꯊꯥꯈꯔꯦ, ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯊꯥꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯆꯕꯅꯤ ꯏꯄꯟ꯫ "ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯥꯁꯥ, ꯏꯆꯥꯁꯤꯡꯅ ꯄꯥꯝꯕꯕꯨ ꯀꯔꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯕꯅꯣ?" "ꯏꯄꯟ, ꯅꯍꯥꯟ ꯃꯈꯩ ꯐꯧꯁꯨ ꯊꯥꯈ꯭ꯔꯦ, ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯌꯥꯕ ꯊꯥꯔꯤ, ꯑꯗꯨꯕꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯊꯥꯆꯠ ꯑꯁꯤꯗ ꯀꯔꯤ ꯊꯥꯁꯤꯒꯦ ꯃꯈꯥ ꯇꯥꯕ ꯍꯥꯏꯗꯅ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯖꯤꯛ ꯈꯟꯅ ꯅꯩꯅꯕꯁꯨ ꯄꯥꯝꯃꯤ ꯏꯄꯟ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 1 ꯇꯥꯕ ꯃꯇꯝꯗ ꯈꯨꯟꯖꯥ ꯀꯌꯥ ꯀꯥꯔꯛꯇꯨꯅ ꯈꯨꯟꯖꯥ ꯀꯌꯥꯗ ꯄꯥꯎ ꯄꯤꯔꯁꯤ, ꯑꯗꯨꯒ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯌꯦꯡ ꯃꯤꯐꯝ ꯑꯃ
ꯄꯥꯡꯊꯣꯛꯂꯁꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯁꯤꯟꯊꯥꯁꯤ ꯄꯥꯡꯉꯁꯤꯀꯣ ꯏꯆꯥꯆꯥ ꯑꯧ ꯐꯒꯅꯤ ꯏꯄꯜ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ꯫ ꯑꯗꯨꯗꯤ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯌꯦꯡ ꯑꯁꯨꯝꯅ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯜꯂꯛꯇꯨꯅ ꯌꯨꯝ ꯌꯧꯔꯦ ꯑꯗꯨꯒ ꯈꯨꯟꯖꯥ ꯀꯌꯥꯗꯁꯨ ꯄꯥꯎ ꯄꯤꯕ ꯂꯣꯏꯔꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯅꯨꯃꯤꯗꯥꯡ ꯑꯣꯏꯗꯨꯅ ꯄꯣꯊꯥꯔꯦ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯌꯨꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯀꯌꯥꯁꯨ ꯄꯥꯡꯕ ꯌꯥꯕ ꯄꯥꯡꯊꯣꯛꯂꯤ꯫ ꯄꯥꯡꯉꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯨꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯨꯟꯖꯥ ꯀꯌꯥꯁꯨ ꯁꯤꯟꯊꯥꯁꯪ ꯌꯧꯔꯗꯨꯅ ꯄꯨꯜꯂꯔꯦ ꯄꯨꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯕꯨ ꯂꯥꯛꯏ ꯃꯥꯂꯦꯝꯉꯥꯟꯕ ꯄꯨꯝꯅꯃꯛ ꯂꯩꯁꯦꯝꯕ ꯂꯩꯁꯦꯝꯕꯤ ꯏꯄꯟ ꯆꯥꯎꯕꯁꯨ ꯑꯁꯨꯝꯅ ꯌꯧꯔꯗꯨꯅ ꯁꯤꯟꯊꯥꯁꯪ ꯌꯧꯔꯦ꯫ ꯁꯤꯟꯊꯥꯁꯪ ꯌꯧꯔꯕꯁꯤꯗ ꯄꯨꯝꯅꯃꯛ ꯃꯌꯥꯏꯗ ꯐꯝꯐꯝ ꯂꯥꯡꯗ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯏꯐꯕꯅ ꯀꯧꯊꯣꯔꯛꯈꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯣꯏꯔꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯃꯇꯪ ꯄꯥꯡꯊꯣꯛꯆꯒꯦ ꯍꯥꯏꯗꯅ ꯄꯥꯡꯊꯣꯛꯀꯗꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯕꯗ ꯆꯪꯗꯕ ꯌꯥꯗꯕ ꯄꯣꯠꯂꯝ ꯑꯃꯁꯨ ꯑꯣꯏꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯝꯕ ꯑꯐꯕ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯊꯥꯖꯠ ꯊꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯆꯕ ꯃꯇꯥꯡꯗ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯔꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯂꯩꯕꯥꯛꯀꯤ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡ ꯕꯥꯕꯨꯕꯨ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯅꯅꯕ ꯑꯗꯨ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯟꯖꯥ ꯑꯃꯗꯤ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯕ ꯂꯩꯕꯥꯛꯀꯤ ꯁꯛꯅꯥꯏꯔꯕ ꯌꯥꯏꯇꯣꯡ ꯈꯝꯗꯣꯡ ꯕꯥꯕꯨꯁꯨ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ ꯌꯥꯏꯀꯣꯛꯅꯅ ꯄꯨꯅꯦꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯗ ꯑꯅꯤꯁꯨꯕꯗ ꯐꯝꯐꯝ ꯂꯥꯡꯗ ꯐꯝꯈ꯭ꯔ ꯃꯇꯨꯡꯗ ꯏꯄꯟ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯁꯛꯅꯥꯏꯔꯕ ꯁꯤꯟꯊꯥ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯅ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯐꯥꯎꯗ ꯂꯥꯛꯏꯕ ꯃꯥꯂꯦꯝꯒꯤ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯕꯤꯔꯤꯕ ꯏꯄꯟ ꯆꯥꯎꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯏꯄꯟ ꯆꯥꯎꯕ ꯍꯥꯏꯅ ꯀꯨꯂꯣꯏ ꯃꯤꯡꯒꯧꯕ ꯏꯄꯟꯕꯨꯁꯨ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯏꯀꯣꯛꯅꯅ ꯄꯨꯅꯦꯝꯖꯔꯤ ꯂꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯌꯥꯏꯐꯕꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯃꯤꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯈꯨꯟꯅꯥꯏ ꯑꯩꯈꯣꯏꯅ ꯇꯉꯥꯏ ꯐꯗꯅ ꯍꯤꯡꯕꯗ ꯃꯊꯧ ꯇꯥꯕ ꯑꯃꯁꯨ ꯑꯣꯏꯕ ꯏꯄꯥ ꯏꯄꯨꯅ ꯍꯥꯟꯅꯗꯒꯤ ꯂꯤꯛꯂꯝ ꯀꯌꯥ ꯆꯠꯅꯔꯝꯕ ꯊꯝꯕꯤꯔꯝꯕ ꯌꯦꯜꯍꯧꯉꯩꯒꯤ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡ ꯊꯥꯆꯠ ꯊꯥꯆꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯄꯥꯡꯊꯣꯛꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯊꯥꯕ ꯌꯥꯕ ꯐꯧꯁꯨ ꯊꯥꯔꯤ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯊꯥꯁꯤꯒꯦ ꯍꯥꯏꯗꯅ ꯈꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯒꯗꯕ ꯃꯇꯥꯡꯁꯤꯗꯤ ꯆꯨ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯕꯅ ꯆꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯈꯟꯅꯅꯕꯅꯤ꯫ ꯂꯝꯇꯥ ꯊꯥꯅ ꯂꯥꯛꯄ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯨ ꯑꯁꯤ ꯊꯥꯔꯒ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯟꯅ ꯅꯩꯅꯕꯅꯤ꯫ ꯑꯗꯨ ꯐꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯝꯅꯃꯛ ꯃꯐꯝ ꯆꯥꯅ ꯆꯥꯅ ꯀꯔꯝꯕ ꯃꯐꯝꯗ ꯊꯥꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯁꯤꯃꯁꯨ ꯈꯟꯅꯕ ꯑꯗꯨ ꯐꯔꯦ꯫ ꯑꯗꯨ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏ ꯈꯨꯟꯖꯥ ꯀꯌꯥꯗꯒꯤ ꯁꯤꯟꯃꯤ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯁꯤꯟꯊꯥ ꯑꯁꯤꯕꯨ ꯄꯥꯡꯊꯣꯛꯇꯨꯅ ꯍꯥꯏꯁꯨ ꯑꯔꯣꯏꯕꯗ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯃꯤꯐꯝ ꯃꯤꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡ ꯃꯥꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯍꯜꯂꯛꯂꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯃꯥꯒꯤ ꯇꯨꯝꯅꯔꯤ꯫ ꯇꯨꯝꯃ ꯃꯇꯨꯡꯗ ꯅꯣꯡ ꯉꯥꯜꯂꯦ ꯅꯣꯡ ꯉꯥꯜꯂꯗꯨꯅ ꯃꯇꯝ ꯆꯥꯅ ꯁꯤꯟꯊꯥꯁꯪꯗ ꯂꯥꯛꯇꯨꯅ ꯁꯤꯟꯐꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯑꯍꯥꯟꯕꯃꯛꯇꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯃꯥꯂꯦꯝꯉꯥꯟꯕꯅ ꯑꯣ ꯏꯄꯟ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯟꯊꯥ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ ꯒꯥꯔꯤꯁꯨ ꯌꯧꯔꯛꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯈꯣꯏꯗꯣꯛꯂꯦ ꯈꯣꯏꯕ ꯌꯥꯕ ꯃꯐꯝ ꯈꯣꯏꯔꯦ ꯈꯔ ꯑꯃꯅ ꯑꯃꯣꯠ ꯑꯀꯥꯏ ꯐꯠꯇ ꯍꯥꯎꯊꯤ ꯀꯌꯥꯗꯨ ꯈꯨꯟꯖꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ ꯈꯔ ꯑꯃꯅ ꯀꯥꯡꯒꯨꯜ ꯍꯟꯗꯨꯅ ꯀꯥꯡꯒꯨꯜ ꯍꯜꯂꯤ ꯈꯔ ꯑꯃꯅ ꯏꯆꯥꯆꯥ ꯆꯨꯒꯤ ꯃꯃꯤꯠꯇꯨ ꯐꯖꯕ ꯌꯦꯡꯉꯒ ꯃꯇꯥꯡ ꯆꯥꯅ ꯁꯦ ꯁꯤ ꯃꯇꯥꯡꯁꯦ ꯆꯨꯃꯤꯠꯁꯦ ꯐꯖꯅ ꯊꯝꯃꯣ ꯁꯤꯗ ꯀꯛꯎꯀꯣ ꯑꯁꯨꯝꯅ ꯏꯄꯟ ꯆꯥꯎꯅ ꯇꯥꯛꯄꯤꯗꯨꯅ ꯂꯣꯏꯅ ꯑꯧ ꯐꯒꯅꯤ ꯏꯄꯟ ꯐꯒꯅꯤ ꯏꯇꯣꯜ ꯐꯒꯅꯤ ꯑꯁꯨꯝꯅ
ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯁꯤꯟꯃꯤꯁꯤꯡꯅ ꯄꯥꯏꯗꯨꯅ ꯆꯨꯁꯤꯡꯗꯨ ꯀꯛꯏ꯫ ꯆꯨ ꯀꯛꯄ ꯂꯣꯏꯔꯗꯨꯅ ꯈꯔ ꯑꯃꯅ ꯀꯥꯡꯈꯨꯜꯗ ꯆꯨ ꯊꯝꯃꯤ, ꯈꯔ ꯑꯃꯅ ꯀꯥꯡꯈꯨꯜꯗ ꯆꯨ ꯊꯥꯔꯤ, ꯈꯔ ꯑꯃꯅ ꯂꯩꯕꯥꯛ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯆꯥꯛꯆꯥ ꯁꯤꯟꯊꯥ ꯑꯁꯤ ꯂꯣꯏꯔꯦ ꯊꯥꯕ, ꯑꯗꯨꯕꯨ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯄꯨꯜꯂꯁꯤꯀꯣ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯁꯤꯀꯣ, ꯑꯧ ꯐꯒꯅꯤ ꯏꯄꯟ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ꯫ ꯂꯥꯏꯖꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯂꯥꯏꯖꯁꯨ ꯌꯧꯔꯔꯦ, ꯄꯨꯝꯅꯃꯛ ꯂꯩꯁꯦꯝꯕ ꯂꯩꯁꯦꯝꯕꯤ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝꯉꯥꯟꯕ ꯌꯥꯏꯐꯕ ꯂꯣꯌꯥꯁꯨ ꯌꯧꯔꯛꯇꯨꯅ ꯈꯨꯗꯤꯡꯃꯛ ꯁꯤꯟꯃꯤ ꯀꯌꯥꯁꯨ ꯌꯧꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯜꯂꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯏꯃꯥ ꯆꯥꯎꯕꯤꯁꯨ ꯂꯥꯛꯈꯤ ꯃꯐꯝ ꯑꯁꯤꯗ꯫ ꯆꯥꯛꯁꯥ ꯏꯁꯨꯁꯥ ꯁꯦꯁꯦ, ꯑꯗꯨꯒꯅꯦ ꯏꯁꯤꯡꯁꯦ ꯀꯥꯡꯈꯨꯜꯁꯤꯗ ꯃꯥꯒꯤ ꯂꯣꯏꯅꯃꯛ ꯆꯥꯏꯕ ꯌꯥꯕ ꯏꯁꯤꯡꯗꯨ ꯆꯥꯏꯕꯤꯔꯤ꯫ ꯆꯥꯏꯔ ꯃꯇꯨꯡꯗ ꯏꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯆꯨꯒꯤ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯅꯤꯡꯊꯤꯅ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯀꯥꯡꯈꯨꯜꯗ ꯏꯁꯤꯡ ꯆꯥꯏꯕꯒꯤ ꯃꯊꯧ ꯑꯗꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤꯗꯤ ꯆꯨ ꯏꯁꯤꯡ ꯆꯥꯏꯔꯦ, ꯑꯗꯨ ꯃꯈꯥ ꯆꯠꯊꯖꯔꯒꯦ, ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯅꯅ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯏꯁꯥꯒꯤ ꯇꯥꯕꯤꯅꯤꯡꯕ SMS ꯈꯟꯕꯤꯕ ꯏꯁꯩꯁꯤꯡ SMS ꯈꯟꯕꯤꯔꯛꯅꯕ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ꯫ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯅꯝꯕꯔ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ SMS ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯏꯁꯩꯁꯤꯡ ꯈꯟꯕꯤꯔꯛꯎ, ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯞꯄꯤꯔꯛꯂꯒ ꯏꯁꯩ ꯈꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯣꯛꯂꯨꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ꯫ ꯁꯂꯩꯕꯝ ꯈꯦꯂꯥꯃꯣꯍꯟ ꯁꯤꯡ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ꯫ ꯈꯨꯔꯨꯝꯖꯔꯤ, ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯎꯠꯇꯔꯥꯅꯤꯒꯤ ꯃꯩꯆꯥꯛ꯫ ꯃꯌꯥꯝ ꯑꯌꯨꯛꯀꯤ ꯆꯥ ꯊꯛꯅꯔꯤ꯫ ꯊꯣꯏꯕ ꯈꯣꯏꯒꯤ ꯑꯋꯥꯡꯂꯣꯝꯗ ꯂꯥꯞꯅꯗꯒꯤ ꯅꯤꯜ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯐꯪꯏ꯫ ꯆꯟꯗ꯭ꯔꯥ ꯄꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯇꯨꯅ ꯌꯦꯡꯏ꯫ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯄꯦꯡ ꯆꯨꯔꯕꯤ ꯎꯠꯇꯔꯥꯅꯤꯒꯤ ꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯗꯨꯅ ꯀꯥꯏꯍꯧꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯑꯉꯥꯡꯁꯤꯡꯗꯨꯗ ꯎꯠꯇꯔꯥꯅꯤꯅ ꯑꯃꯨꯛ ꯆꯩ ꯄꯥꯏꯔꯒ ꯐꯨꯒꯗꯩ ꯇꯥꯟꯅꯩ꯫ ꯃꯗꯨ ꯎꯕꯗ ꯆꯟꯗ꯭ꯔꯥꯅ ꯑꯉꯥꯡꯁꯤꯡꯗꯨꯗ ꯆꯩ ꯊꯥꯡꯉꯛꯏ ꯑꯃꯨꯛꯀ꯫ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯃꯁꯥꯗꯣ꯫ ꯅꯨꯡꯗꯨꯅ ꯊꯣꯝꯕꯒꯤ ꯄꯣꯞꯅ ꯂꯣꯏꯔꯦ꯫ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯦ, ꯆꯩꯅꯥꯈꯣꯜ ꯈꯥꯡꯕꯗ ꯋꯥꯔꯦ ꯎꯠꯇꯔꯥꯅꯤ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯃꯇꯨꯡ ꯃꯆꯦꯇꯣꯟ ꯊꯝꯕꯥꯜꯒꯤꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯄꯨꯡ 10 ꯇꯥꯈ꯭ꯔꯦ꯫ ꯆꯥꯅ ꯊꯛꯅꯅ ꯂꯣꯏꯔꯕ ꯊꯣꯏꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯄ ꯆꯪꯈ꯭ꯔꯦ꯫ ꯆꯟꯗ꯭ꯔꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯊꯣꯏꯕꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯉꯁꯤꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯍꯪꯖꯒꯦ꯫ ꯊꯣꯏꯕ ꯇꯨꯃꯤꯟꯅ ꯇꯥꯁꯤꯟꯅꯗꯅ ꯂꯩ, ꯋꯥ ꯉꯥꯡꯗꯦ꯫ ꯆꯟꯗ꯭ꯔꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯐꯥꯒꯤ ꯅꯠꯇꯦꯀꯣ, ꯁꯦꯡꯅ ꯈꯨꯝꯕꯤꯌꯨ꯫ ꯏꯆꯦ ꯎꯠꯇꯔꯥꯅꯤꯁꯤꯕꯨ ꯄꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯃꯀꯣꯛ ꯐꯠꯇꯅ ꯊꯣꯛꯂꯛꯄ꯭ꯔꯅꯦ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯛꯁꯤꯜꯂꯛꯏ꯫ ꯆꯟꯗ꯭ꯔꯥꯒꯤ ꯋꯥꯁꯤ ꯍꯥꯏꯁꯤꯔꯥ ꯍꯥꯏꯔꯣꯏꯁꯤꯔꯥ, ꯄꯥꯎꯈꯨꯝꯁꯤ ꯄꯤꯁꯤꯔꯥ ꯄꯤꯔꯣꯏꯁꯤꯔꯥ ꯈꯟꯅꯩ꯫ ꯃꯈꯥꯗ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯎꯠꯇꯔꯥꯅꯤꯗꯨꯃꯛ ꯈꯟꯕꯗ꯫ ꯎꯠꯇꯔꯥꯅꯤ ꯃꯃꯥꯅ ꯄꯣꯛꯄꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯔꯛꯈꯤꯗꯦ꯫ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃꯅ ꯃꯥꯕꯨ ꯉꯥꯎꯍꯟꯈꯤꯕꯅꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ 30 ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯨꯀꯠꯆꯔꯕ ꯊꯧꯗꯣꯛ ꯑꯃ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠꯇꯨ ꯌꯥꯎꯁꯪꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯃꯥꯏꯀꯩ ꯄꯨꯝꯅꯃꯛꯇ ꯌꯥꯎꯁꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯒꯤ ꯄꯨꯝꯅꯤꯟ ꯅꯤꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯎꯠꯇꯔꯥꯅꯤ ꯍꯣꯂꯤ ꯄꯥꯂꯥ ꯁꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯃꯤꯌꯥꯝ ꯍꯔꯥꯎꯔꯤꯉꯩ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯆꯠꯃꯤꯟꯅꯔꯕꯒꯤ ꯈꯣꯡꯕꯨꯁꯤꯡ ꯃꯍꯩ ꯃꯌꯨꯝꯗ ꯍꯟꯅꯔꯛꯈꯤ꯫ ꯃꯥꯁꯨ ꯃꯃꯥꯟꯅꯕ ꯑꯇꯩ ꯂꯩꯇꯕꯗꯨꯗ ꯃꯇꯣꯝꯇ ꯍꯜꯂꯛꯈꯤ꯫ ꯂꯝꯕꯤꯗ ꯁꯦꯂꯤ ꯇꯨꯔꯦꯜꯒꯤ
ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯈꯔꯅ ꯃꯥꯕꯨ ꯊꯠꯈꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯕꯗꯤ? ꯆꯟꯗ꯭ꯔ ꯃꯈꯥ ꯈꯪꯅꯤꯡꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ꯫ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥꯒꯤ ꯂꯝꯆꯠ ꯆꯠꯄꯁꯤꯡꯗꯨꯅ ꯑꯗꯨꯗꯒꯤ ꯐꯥꯔꯒ ꯎꯠꯇꯔꯥꯅꯤꯒꯤ ꯏज्ꯖꯠ ꯃꯥꯡꯍꯟꯈꯤꯕꯅꯤ꯫ ꯋꯥꯁꯦ ꯇꯥꯕꯗ ꯆꯟꯗ꯭ꯔ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯐꯅ ꯀꯨꯏꯅ ꯑꯃꯁꯨ ꯋꯥ ꯀ ꯉꯥꯡꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤ꯫ ꯐꯅ ꯀꯨꯏꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ, ꯑꯁꯦꯡꯕꯔꯥ? ꯃꯥꯅꯤ, ꯑꯁꯦꯡꯕꯅꯤ, ꯊꯣꯏꯕꯅ ꯈꯨꯝꯂꯛꯏ꯫ ꯇꯣꯛꯄꯤꯔꯣ, ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ ꯑꯇꯩ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔ ꯃꯄꯤ ꯑꯔ ꯁꯤꯟꯊꯔꯛꯏ꯫ ꯊꯣꯏꯕ ꯑꯇꯩ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ꯫ ꯂꯣꯏꯅꯕꯤ ꯆꯟꯗ꯭ꯔꯒꯤ ꯃꯊꯃꯣꯏꯅ ꯁꯣꯛꯄꯗꯨ ꯎꯕꯗ ꯃꯔꯤ ꯊꯣꯛꯅꯗ꯭ꯔꯕꯁꯨ ꯅꯨꯃꯤꯠꯇꯨꯗꯒꯤ ꯎꯠꯇꯔꯥꯅꯤꯕꯨ ꯆꯟꯗ꯭ꯔꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨ ꯂꯣꯏꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯃ ꯆꯟꯗ꯭ꯔ ꯀꯩꯊꯦꯜꯗ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤ ꯃꯌꯥꯗ ꯃꯤ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯎꯏ꯫ ꯆꯪꯁꯤꯜꯂꯒ ꯌꯦꯡꯕꯗ ꯎꯠꯇꯔꯥꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯆꯟꯗ꯭ꯔ ꯎꯕꯗ ꯎꯠꯇꯔꯥꯅꯤ ꯃꯈꯨꯠ ꯈꯠꯂꯒ ꯀꯧꯔꯛꯏ, ꯏꯅꯥꯎ ꯑꯃꯨꯛꯇ ꯂꯥꯛꯑꯣ, ꯑꯩꯕꯨ ꯑꯃꯨꯛꯇ ꯆꯤꯡꯈꯠꯄꯤꯔꯣ꯫ ꯎꯠꯇꯔꯥꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯆꯟꯗ꯭ꯔ ꯀꯞꯈꯤ꯫ ꯃꯅꯥꯛ ꯆꯪꯁꯤꯟꯅ ꯌꯦꯡꯉꯤ, ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯩ꯫ ꯌꯥꯝꯅ ꯋꯥꯅ ꯎꯔꯦ ꯃꯁꯥꯗꯨ꯫ ꯎꯐꯨꯜꯅ ꯃꯁꯥ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯆꯟꯗ꯭ꯔꯅ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯄꯅꯤ ꯏꯆꯦ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯦ ꯂꯝꯕꯤꯁꯤꯗ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯅ ꯎꯠꯇꯔꯥꯅꯤꯒꯤ ꯃꯁꯥꯗ ꯄꯛꯂꯤꯕ ꯎꯐꯨꯜ ꯑꯗꯨ ꯇꯩꯊꯣꯛꯄꯤ꯫ ꯆꯤꯡꯈꯠꯇꯨꯅ ꯂꯦꯞꯍꯜꯂꯤ꯫ ꯂꯩꯔꯦꯡ ꯐꯥꯏꯔꯦ ꯃꯁꯥꯗꯨ ꯆꯨꯝꯅ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯖꯗ꯭ꯔꯦ꯫ ꯏꯅꯥꯎ, ꯂꯨꯄꯥ ꯈꯔ ꯄꯤꯔꯝꯃꯨ, ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯗꯨꯀꯥꯟꯗꯒꯤ ꯑꯆꯥꯄꯣꯠ ꯑꯃꯇꯪ ꯆꯥꯒꯦ, ꯎꯠꯇꯔꯥꯅꯤꯅ ꯆꯟꯗ꯭ꯔꯗ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯒꯤ ꯎꯠꯇꯔꯥꯅꯤꯒꯤ ꯃꯁꯥ ꯁꯣꯛꯆꯤꯜꯂꯛꯈꯤ꯫ ꯆꯥꯗ ꯊꯛꯇꯅ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯏ꯫ ꯐꯤꯚꯝ ꯑꯁꯤꯗ ꯃꯇꯝ ꯀꯨꯏꯅ ꯍꯤꯡꯒꯗꯕꯗꯤ ꯃꯥꯟꯗ꯭ꯔꯦ꯫ ꯆꯟꯗ꯭ꯔꯅ ꯃꯥꯒꯤ ꯁꯦꯟꯈꯥꯎꯗꯒꯤ ꯇꯔꯥ ꯆꯠꯄꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯄꯤ꯫ ꯑꯗꯨꯒ ꯎꯠꯇꯔꯥꯅꯤꯗ ꯍꯥꯏꯔꯛꯏ, ꯁꯦ, ꯀꯔꯤꯅꯣꯃ ꯂꯩꯔꯒ ꯆꯥꯔꯒ ꯉꯁꯤꯃꯛ ꯌꯨꯝ ꯌꯧꯅꯕ ꯃꯣꯏꯅꯥꯄꯨꯔꯗ ꯆꯠꯈꯣ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯥ 6 ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯃꯨꯛꯁꯨ ꯀꯨꯝꯒꯤ ꯕꯁꯟꯇ ꯂꯥꯛꯂꯤ꯫ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯎꯄꯥꯜ ꯋꯥꯄꯥꯜ ꯄꯨꯝꯅꯃꯛ ꯑꯁꯪꯕ ꯐꯤꯖꯣꯜꯅ ꯄ꯭ꯔꯀ꯭ꯔꯤꯇꯤ ꯂꯥꯏꯔꯦꯝꯕꯤ ꯏꯅꯧ ꯅꯧꯈ꯭ꯔꯦ꯫ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ꯫ ꯈꯨꯟꯒꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯌꯥꯎꯁꯪꯒꯤ ꯍꯣꯂꯤ ꯏꯁꯩ ꯀꯟꯅ ꯇꯝꯈꯠꯅꯩ꯫ ꯃꯇꯝꯒꯤ ꯆꯟꯗ꯭ꯔꯁꯨ ꯍꯟꯗꯛꯇꯤ ꯍꯣꯂꯤ ꯌꯥꯎꯔꯤ꯫ ꯊꯪꯅꯕ ꯈꯨꯜ ꯃꯣꯏꯅꯥꯄꯨꯔꯗ ꯍꯣꯂꯤ ꯄꯂꯥ ꯆꯠꯀꯅꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯦ ꯎꯠꯇꯔꯥꯅꯤꯒ ꯎꯅꯕ ꯐꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯅꯤ꯫ ꯅꯣꯡꯃ ꯍꯧꯈꯤꯗꯨꯅ ꯌꯥꯎꯁꯪ ꯅꯨꯃꯤꯠꯇꯨ ꯊꯨꯡꯂꯔꯦ꯫ ꯑꯌꯨꯛꯇ ꯃꯣꯏꯅꯥꯄꯨꯔꯗ ꯃꯌꯥꯝ ꯆꯠꯄꯗꯨ ꯆꯠꯃꯤꯟꯅꯕ ꯈꯣꯡꯕꯨꯁꯤꯡꯕꯨ ꯉꯥꯏꯗꯅ ꯆꯦꯜꯂꯞ ꯆꯠꯇꯨꯅ ꯎꯠꯇꯔꯥꯅꯤꯒꯤ ꯂꯩꯔꯤꯕ ꯁꯨꯔꯖꯀꯤ ꯃꯌꯨꯝ ꯌꯧꯅ ꯆꯠꯈꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯦꯒꯥꯏꯕ ꯈꯔ ꯊꯥꯖꯤꯜꯂꯒ ꯂꯩꯕ ꯃꯆꯦꯠ ꯎꯠꯇꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯈꯤ꯫ ꯃꯣꯝꯄꯥꯛꯀꯁꯨ ꯅꯠꯇꯦ, ꯕꯣꯔꯥ ꯃꯊꯛꯇ ꯃꯥꯅ ꯍꯤꯞꯂꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯆꯥꯗ ꯊꯛꯇꯕꯗꯤ ꯃꯊꯛꯇ ꯂꯥꯏꯅꯥ ꯂꯥꯏꯊꯨꯡ ꯂꯥꯏꯆꯨꯔꯕ ꯁꯔꯨꯗ ꯉꯥꯏꯔꯕ ꯍꯛꯆꯥꯡ ꯀꯌꯥꯠꯇꯨ ꯅꯥꯍꯦꯅ ꯑꯅꯥꯕꯒꯤ ꯆꯩꯅꯥꯈꯣꯜ ꯈꯥꯡꯕ ꯂꯩꯔꯝꯃꯤ꯫ ꯑꯉꯛꯄꯅꯤꯍꯦ ꯇꯥꯏꯕꯪꯄꯥꯜ, ꯑꯉꯥꯎꯕꯅꯤ, ꯃꯤꯃꯥꯟꯅꯗ꯭ꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ꯫ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯅꯣꯡꯃꯗꯤ ꯃꯣꯡꯐꯝ ꯌꯧꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯅ ꯃꯥꯜꯂꯦ꯫ ꯎꯠꯇꯔꯥꯅꯤꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯔꯒ ꯆꯟꯗ꯭ꯔ ꯄꯦꯟꯗꯕꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯍꯦꯟꯅ ꯄꯦꯟꯗꯕ ꯊꯣꯛꯈ꯭ꯔꯦ꯫ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯐꯝꯊꯩ, ꯑꯗꯨꯒ ꯀꯧꯏ,
ꯃꯆꯦꯕꯨ 이제 ꯆꯟꯗ꯭ꯔꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯛꯂꯥꯡꯂꯣꯝꯗꯒꯤ ꯑꯣꯜꯂꯝꯕ ꯎꯠꯇꯔꯥꯅꯤ ꯇꯞꯅ ꯇꯞꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯄꯤ ꯇꯔꯪ ꯇꯔꯪ ꯁꯤꯟꯊꯔꯛꯏ꯫ ꯍꯥꯟꯅꯒꯨꯝꯅ ꯆꯟꯗ꯭ꯔꯥ ꯎꯔꯒ ꯆꯣꯏꯔꯣꯜ ꯉꯥꯡꯕꯗꯨ ꯉꯁꯤꯗꯤ ꯋꯥꯀ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯎꯠꯇꯔꯥꯅꯤꯒꯤ ꯃꯇꯧ ꯎꯕꯗ ꯆꯟꯗ꯭ꯔꯥꯅ ꯍꯪꯉꯤ, ꯏꯆꯦ ꯅꯪꯕꯨ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯅꯦ? ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯇꯦ꯫ ꯊꯣꯏꯅ ꯍꯦꯟꯅ ꯀꯞꯊꯈꯤ ꯎꯠꯇꯔꯥꯅꯤ꯫ ꯆꯟꯗ꯭ꯔꯥꯅ ꯃꯆꯦꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤ꯫ ꯆꯟꯗ꯭ꯔꯥꯅ ꯇꯣꯏꯅ ꯍꯪꯕꯗꯨ ꯎꯠꯇꯔꯥꯅꯤ ꯌꯥꯝꯅ ꯋꯥꯅ ꯈꯨꯝꯂꯛꯏ, ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯁꯥꯗ ꯇꯣꯡꯕ ꯍꯌꯤꯡ ꯐꯥꯎꯕ ꯇꯥꯟꯊꯣꯛꯄ ꯉꯝꯖꯗ꯭ꯔꯤ꯫ ꯃꯄꯥꯡꯒꯜ ꯁꯣꯟꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯄꯣꯝꯈꯠꯅ ꯎꯔꯦ꯫ ꯍꯤꯗꯥꯛ ꯆꯥꯔꯒ ꯃꯔꯥꯏꯅ ꯐꯖꯈꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯟꯗ꯭ꯔꯥꯅ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯖꯈꯤꯅꯤ ꯍꯥꯏꯕꯁꯨ ꯆꯟꯗ꯭ꯔꯥ ꯃꯨꯟꯅ ꯈꯪꯉꯤ꯫ ꯀꯅꯥꯁꯨ ꯃꯥꯕꯨ ꯍꯤꯗꯥꯛ ꯄꯤꯖꯅꯕ ꯂꯩꯇꯦ ꯍꯥꯏꯕꯁꯤꯁꯨ ꯃꯥ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯎꯠꯇꯔꯥꯅꯤꯒꯤ ꯄꯨꯟꯁꯤꯗ ꯄꯦꯟꯗꯕ ꯃꯄꯨꯡ ꯐꯥꯅ ꯂꯩ꯫ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯊꯛꯇ ꯄꯨꯟꯁꯤꯒꯤ ꯃꯥꯌꯣꯛꯅꯈꯤꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯨꯃꯤꯠ ꯀꯌꯥꯒꯤ ꯋꯥꯔꯤ ꯀꯅꯥꯗ ꯑꯃꯨꯛ ꯇꯝꯂꯒ ꯊꯣꯛꯀꯅꯤ? ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣ ꯇꯝꯈ꯭ꯔꯕꯅꯤꯅ ꯈꯨꯗꯛꯇ ꯈꯟꯗꯨꯅ ꯂꯥꯏꯕꯛꯇ ꯈꯨꯇꯨꯝꯅ ꯁꯨꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯁꯣꯝꯗ ꯌꯥꯎꯁꯪꯒꯤ ꯏꯁꯩ, ꯊꯪꯅꯕꯗ ꯌꯨꯝꯗ ꯍꯣꯂꯤ ꯄꯥꯂꯥ ꯁꯛꯂꯤ꯫ ꯙꯨꯂꯣꯛ, ꯗ꯭ꯔꯝ, ꯃꯥꯡꯉꯪ, ꯀꯣꯔꯇꯥꯜ, ꯀꯥꯡꯁꯤ ꯑꯃꯁꯨꯡ ꯃꯣꯏꯕꯨꯡꯒꯤ ꯅꯤꯟ ꯈꯣꯡꯂꯕ ꯃꯔꯛꯇ ꯎꯠꯇꯔꯥꯅꯤꯒꯤ ꯃꯩꯆꯥꯛ ꯍꯦꯟꯒꯠꯂꯛꯏ꯫ ꯁꯪꯁꯪꯅ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯏꯐꯥꯏ ꯐꯥꯏꯔꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯤꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯜꯗ ꯋꯥꯀꯠꯄꯒꯨꯝꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ, ꯑꯩꯈꯣꯏꯔꯣꯝꯗ ꯍꯣꯂꯤ ꯂꯥꯛꯄꯤꯌꯅꯨ ꯍꯥꯏꯌꯨ꯫ ꯋꯥꯍꯩꯁꯦ ꯇꯥꯔꯒ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯁꯣꯛꯂꯩ ꯑꯩꯒꯤ ꯊꯃꯣꯏꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯐꯛꯂꯥꯡꯂꯣꯝꯗ ꯂꯩꯊꯣꯛꯈꯤ꯫ ꯎꯠꯇꯔꯥꯅꯤ ꯅꯣꯡꯃ ꯃꯄꯨꯔꯣꯏꯕ ꯊꯣꯏꯕꯅ ꯂꯤꯅ ꯇꯥꯍꯟꯈꯤꯕ ꯋꯥꯔꯤꯗꯨ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯆꯟꯗ꯭ꯔꯥ꯫ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯔꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯔꯛꯏ꯫ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥꯏ ꯊꯥꯡꯂꯛꯄ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯅꯤꯡꯔꯣꯝꯗ ꯊꯣꯛꯇꯨꯅ ꯃꯈꯥ ꯄꯥꯡꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯄꯔꯞ ꯆꯠꯂꯤ ꯆꯟꯗ꯭ꯔꯥ꯫ ꯈꯔ ꯆꯠꯂꯒ ꯅꯨꯄꯥꯃꯆꯥ ꯈꯔ ꯂꯝꯕꯤꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ꯫ ꯆꯟꯗ꯭ꯔꯥ ꯎꯕꯗ ꯃꯈꯣꯏꯅ ꯐꯥꯛ ꯐꯥꯛ ꯂꯥꯎꯅ ꯅꯣꯛꯂꯒ ꯀꯔꯦꯝꯅꯈꯤ꯫ ꯂꯩꯁꯥꯕꯤꯁꯨ ꯅꯠꯇꯕ ꯃꯧꯅꯕꯨ ꯑꯗꯨ ꯌꯧꯅ ꯀꯤꯕꯔꯅꯦ? ꯃꯈꯣꯜ ꯏꯐꯥꯏ ꯐꯥꯏꯅ ꯂꯥꯎꯔꯛꯄꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯟꯗ꯭ꯔꯥꯒꯤ ꯅꯥꯄꯗ ꯌꯩꯔꯛꯈꯤ꯫ ꯀꯤꯕꯅ ꯃꯁꯥ ꯄꯨꯝꯕ ꯆꯦꯡ ꯈꯩꯕꯒꯨꯝ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯂꯥꯞꯅꯗꯒꯤ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯆꯟꯗ꯭ꯔꯥ ꯈ꯭ꯋꯥꯡꯌꯦꯠ ꯀꯟꯅ ꯂꯥꯛꯁꯤꯜꯂꯒ ꯈꯣꯡꯊꯥꯡ ꯀꯟꯅ ꯊꯥꯡꯕ ꯍꯧꯔꯛꯏ꯫ ꯂꯣꯏꯖꯔꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯅꯦꯇ꯭ꯔꯖꯤꯠ ꯃꯩꯇꯩ ꯁꯒꯣꯜꯕꯜ ꯁꯥꯗꯣꯛꯄꯝꯗꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ ꯇꯥꯃꯤꯟꯅꯁꯤ꯫ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥꯒꯤ ꯃꯃꯤꯡ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ꯫ ꯋꯥꯛꯆꯤꯡꯒꯤ ꯏꯪꯂꯕ ꯅꯨꯃꯤꯠ ꯑꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯔꯛꯂꯕ ꯃꯇꯝꯅꯤ꯫ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯃꯍꯥꯔꯥꯅꯤ ꯊꯣꯡꯒꯤ ꯃꯆꯤ ꯑꯃꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯃꯥꯡꯗ ꯊꯝꯂꯗꯨꯅ ꯐꯝꯂꯤ ꯁꯅꯥꯇꯣꯝꯕꯤꯁꯨ꯫ ꯑꯌꯥꯝꯕ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯗꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕꯤꯗꯤ ꯃꯊꯟꯇ ꯇꯣꯉꯥꯟ ꯇꯥꯔꯗꯨꯅ ꯇꯔꯛ ꯇꯔꯛ ꯐꯝꯍꯧꯔꯤ꯫ ꯏꯕꯦꯝꯃ, ꯀꯦꯡꯉꯣꯏ ꯃꯊꯥꯁꯤꯕꯨ ꯀꯌꯥꯒꯤꯅꯣ? ꯇꯥꯗꯥ, ꯂꯨꯄꯥ 2ꯇꯅꯤ꯫ ꯍꯟꯅ ꯌꯦꯡꯈꯠꯂꯨꯏ ꯅꯨꯄꯥꯗꯨꯗ꯫ ꯐꯨꯡꯕꯪꯅꯈꯤ ꯁꯅꯥꯇꯣꯝꯕꯤꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯨꯕꯗ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯃꯨꯛꯇꯪ ꯎꯅꯖꯒꯦ ꯈꯟꯅ ꯉꯥꯏꯖꯔꯛꯈꯤꯕ ꯉꯁꯤꯅ ꯃꯈꯣꯡꯅ ꯊꯣꯡꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯐꯝ ꯈꯪꯈꯤꯗꯦ꯫ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯖꯅꯕꯒꯤ ꯃꯇꯝꯁꯨ ꯍꯦꯟꯈ꯭ꯔꯦ ꯉꯁꯤꯗꯤ꯫
Mamangda lepliba nupa aduna khanghaudana sonthangnana sonki. Sanatombi nupa aduga loinaraglibi kebada machu tana urabi nupi adusu makhoi anigi michana bama tawbu ingak ngakna yengli. Khanghaudana lakpa thajadaba mikup asida Sanatombisu haugraba punsi mate kharagi lamai singdo phakatluri mathang mathang. Sanatombina metric lanthokhraba matungdani Imphal gi Sagolban lambi gi mataya amada Sanatombi gi yumdagi subnagi kilometer ani muktang chatlaga Cable Girls Higher Secondary School laire. Sanatombisu mahitambam sang aduda mahitamba chatpada khongna adumak chatkhi. Mahangna mahitamba chatpa khudingda tomchana scooter ama tongladuna toina inakhi. Asumna toina ngangmanbadagi Sanatombisu tomchaga nungsibagi mari leinakhi. Kaina thangda Sanatombina BA gi aroiba changyeng hek loibaga haidokpa nangdana tomchagi yumda waithonglakhi. Matamduda khanglakhi tomchana tonglamba scooter adu awaibani haiba. Kamdauni punsida tambiramlaba nongdambagi nongdambu kanana khangba ngamgani. Laibakna puriba lambi aduda awaba kongai mayoknaduna hingnabu honaba tabani. Punsina hingnanabu honabada sel changi. Sanatombina sijarakpa sanagi lik nanapi makai tomchagi thabak sima tawonaba honabada loina kaithokpikhi. Adubu mapuroibana lengaki thabak macha sima tawraga Sanatombisu khara nungaigadara khalamudugi onabada henadum kok sananabu oirakhi. Sijinaramdaba nisa sijinarakhi. Thagi oina phanglakpa senphamsu mathong maram amata khangkhide. Nongmata nena tana wari sanaba yarakhidre. Yumdasu matam chana halakpa haibadu oikhidre. Sanatombina khwaidagi nungaikhidabadi afababu khangnanaba talakliba fattaba kayabu masak khanghaningdraba macha maki mamangda nisa sijinaduna mapuroibana fattababu masak uhalakhiba aduni. Tomchagi yumgi karisu khandana hek hek halaktaba nimitta Sanatombina maram hanglurabasu saujinaduna thaidok thaijin tawduna hekta maraikhi. Hojikta ningamlaktre Sanatombisu mapuroibana mahaki maraibak nikhaluba pumnamak arembu oikhre. Sanatombisu mahai masingda pangnop nopkiba nattabanina waraklaba matamsida khalakhi marak marakta. Asumna oirani khangjiramlabadi maral singduna masamaki thabak oina wanomjaramgadabani. Tomchana yumda toin halaktabagi maram Sanatombisu chingnakhidaba natti. Nupa oiba singi haunabi makutta sel kharabu pairabadi atopa nupi kayada toina mita khamtabadu urubada Sanatombigi mathamoida yamna nungaikhide. Tomchagi oirakliba moong mataw asina Sanatombisu namduna kaithel thoraknanaba maram ohilakhibani. Nongma tomchana yumda halakpa namit amada Sanatombina kaithel thokliba sigi maram khangdaba saraduna khaman chawbu utuna khara ngangsinnarami. Nangna kaithel phammani haiduna chaliba sibu aibu yolibro. Tomchagi asigumba punsigi mamal khangdaba toksinaba wahi wata mayam asidani Sanatombina khwaidigi saunginglibasu. Sanatombisu tomchada chagadabu makhai yenglaga khumlai. Nangbu nacha leiraba natro. Yumda leihoriba nupi angangsinggisu khara khanbiyo. Aisu kaithel thokcharoiye. Aisu nungaina leiningli potni. Ipuroibani haiduna maming khaktagi oina leiraga aibu isasiga karamna tumina leyu hairibano. Tomchana mahaki aranma punamakna thairaga makha tarai. Nattiyane nangna kaithel phammani haiduna chatkharga cinema hall da cinema ticket lalolibadunine aina khwaidigi sauninglibadi. Nakhoidi thanaga kasu yamna yanai hairine. Napuroiba nacha leirabi nangna hojikpu makegasu semladana. Hayengdagi di chatlabasu chumna chatlu matungda cinema hall da ticket ka yoli haiba tarabadi yaroidabani. Mapuroibana thoibidrabadi asimangai. Nangi nafamda aigi hakti mangkiba kuire. Sanatombigi marau leina khumlakpa pakhum asida maral yajarabagumna tomcha wa makha tarakti. Nongma Sanatombina tomchana thabak tawriba loisang adura chatlui. Tomcha leiramde aruba thabak amagi mapan lamda chathokhi hai. Numit 45 thabak kar oi tamba ngamdi hairi. Maibu phina kuptuna thamba yadabagum Sanatombisu tomchagi aronma wari kayagi maramda tadaba natti.
Tomchana hek chatlibasi lamphel sana kaithelgi kwa chafam popam amada toina ui hainai Sanatombisu masana masagi baraiba ki mafamda tatana waraujari nahanmoki mapokta kari fataba thabak tawruduna asigi mapunsi lambi asida tahanbiribano haiduna tatana hangjari taibang miyoibana nunga yai faringai dadi taibangi mapu mahakpu kaidau nungda ningsingnadi warak laba matam asidadi punamaki haufam loifam oiriba mahakpu uninglakli Sanatombisu tambangamdi miyoibagi punsi Palem pantaugi masai konda nunga yai phana haujiraklebasu ngasidi panthongpham khangdraba isel amada tillari mitei chanu amagi thauna adudi mangkhiba natri Sanatombisu khwangset machi langduna masagi damak honadaba yade haiba wakalsidi lapna kaidonungda satkhidri haijaruriba tamjaruriba mai masing adudi thabak phangnaba khaki natti masagi tungi lambi suni haiba Sanatomina kaudri mahakumna maraibak thirabi kayagi punsina khwairambal kaithelgi saktam sagatana kanana kaithel asigi masak thohon bigedagi matam kuirabagi tungda nongma ahing ama tomchana kar angangba ama tongladuna Sanatombi manakta halakhi numito Sanatombi su wa ngangkhide mathan tattumina kapkhi tomcha su wa amata su hairamdana nong hek ngalakpaga lambi lamakhangda ngayak lamdal lambagum chatkhi Sanatombisu maraibakta hanjin chaijaba natana karisu tokjaba ngamkhide pigliba macha asiga akan manonglei nungsit marakta awaba punsi amaga mayok na handuna punsibu changyeng tawhalliba nongdambabusu mapuningda thagatli Sanatombisu hojikti tomchagi anawu punsibu masak munna khangkhre lamphel sana kaithelda kombirei haibi pofam phambidugi mayum makai bhawa sabikhre Sanatomibudi lamlanbi amagumna khankhre Tomchasu mayumda halakidaba sahi amadi pharam lagani nomota Sanatombi manakta laktuna mama macha kari chari kari thagri hanglakidre aroiba oina amuktangdi lamphel sana kaithelda lai hainariba kombiregi mayum adu khangluragi matagum riksho ama tongladuna sel tingna thiba chatkhi koihang hangdarba matungda khara manung changsilaga a chairauk chingkhong waida chekna mathol ani longna saraduna angauba machugi yum ama leiribadu urakhi laptakna rikshogi atomal pithoklaga thadokre Sanatombisu yum adu tamna changsilai Sanatombigi mihulsu khongthang khudingi asum kankhalagli ure laptakna angang makarama Sanatombigi maikairomda thorakpado asum naksilai Sanatombigi igi khongjelsu yangsalakpagum tawkhi munna yenge mahak tamna lagdiba kar aduda hena naksilakpaga loinana urai tomchana kar adu thauraga manakta napi amasu phamlibado thinthaba tawdana makhut khattano khamloi ta tomcha ngaikho wari sakisi Sanatombigi khonjel kanana su tabidana ahang malangda oina tinkhre Sanatombibu sakhang bidana maaki mafamdagi ningaidana hendoklaga thauduna chatkre kombireina afaba mapureba amagi makada kena nauna harau mathoi karaduna chatkri aduga Sanatombina lambigi chakni bi amagum lambigi sidai asida leptuna lehauki ibema kaithel kumgiroidran hai nangbo kana ngai khidawinone manglak narubagum wakhal tare Sanatombi ngasai makai haukraba punsigi chena kaya mathang phakaluri mamangda leplamba tomchaga kombireigadi leiramdre ngasai na chatkramale Sanatombisu sintharagdiba miludagi pirang marik singdu manjunarwa ina phigi phiji duna taithoklaga tapna pot loisinduna khumlai ngaikho ise chaminarasi Mathandamuk tabirasi Premila Thoksom Sapamaning Lakai Dagina Pathokpa Orimacha Ma'am punamak khurumjari ngasigi aina pathok segadoriba wari machagi maming Facebook nene haujikan di Facebook se ahalaman gi oina tawnare nangsu kari tawge haibno ibetona khumi Imanabi mayamsu magi leijaba haijaba yamna thaganarei aisu yengba
ꯕꯒꯨꯝꯅ ꯊꯥꯒꯠꯄꯗꯣ ꯍꯩꯅꯤꯡꯂꯛꯏꯕ ꯑꯩꯒꯤꯁꯨ ꯑꯦꯀꯥꯎꯟ ꯍꯥꯡꯗꯨꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯕ ꯍꯣꯏꯅꯦ ꯅꯣꯡꯃ ꯁꯪꯕ ꯀꯥꯟꯗ ꯇꯧꯕꯤꯒꯦ ꯉꯁꯤꯗꯤ ꯁꯪꯗ꯭ꯔꯦ ꯑꯩ ꯊꯕꯛ ꯑꯃꯠꯇ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯏꯕꯦꯇꯣꯟ ꯂꯩꯍꯧꯏ ꯏꯕꯦꯇꯣꯟ ꯐꯤ ꯁꯥꯔꯤ ꯐꯣꯟ ꯑꯃ ꯂꯥꯛꯏ ꯔꯤꯡꯇꯣꯟꯒꯗꯤ ꯐꯖꯕ ꯏꯁꯩꯒ ꯍꯥꯞꯄꯤ ꯐꯤ ꯁꯥꯕ ꯂꯦꯞꯄꯤ ꯀꯅꯥꯅꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯐꯣꯟ ꯌꯦꯡꯉꯤ ꯃꯃꯥꯟꯅꯕꯤꯅꯤ ꯀꯔꯤ ꯇꯧꯔꯤ ꯍꯪꯂꯛꯏ ꯃꯥꯁꯨ ꯐꯤ ꯁꯥꯔꯤ ꯈꯨꯝꯃꯤ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯉꯔꯥꯡꯗꯣ ꯂꯨꯍꯣꯡꯕꯒꯤ ꯆꯥꯛ ꯆꯥꯅꯕ ꯑꯃ ꯆꯠꯂꯨꯏ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯊꯦꯡꯅꯔꯛꯏ ꯃꯃꯤ ꯐꯣꯇꯣꯁꯨ ꯈꯔ ꯅꯝꯂꯛꯏ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨꯅꯦ ꯏꯕꯦꯇꯣꯟꯅ ꯍꯣꯏ ꯌꯦꯡꯒꯦ ꯍꯥꯏ ꯃꯨꯊꯠꯇ꯭ꯔꯕꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣ ꯅꯉꯣꯟꯗ ꯋꯥꯆꯞꯇ ꯊꯥꯈꯤꯕꯅꯦ ꯑꯩꯁꯨ ꯐꯦꯁꯕꯨꯛꯇꯁꯨ ꯄꯣꯁט ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨꯗ ꯃꯤ ꯌꯥꯝꯅꯅꯦ ꯂꯥꯏꯛ ꯇꯧꯔꯛꯏ ꯑꯈꯪꯕ ꯈꯪꯗꯕ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯗꯣ ꯌꯦꯡꯕ ꯄꯥꯕꯗ ꯅꯨꯡꯉꯥꯏꯖꯥꯅꯤ ꯏꯕꯦꯇꯣꯟ ꯈꯨꯝꯃꯤ ꯑꯗꯣ ꯑꯩꯗꯤ ꯍꯥꯡꯗꯕꯅꯤꯅ ꯈꯪꯗ꯭ꯔꯦꯗꯅ ꯎꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡꯗ ꯑꯦꯀꯥꯎꯟ ꯑꯃꯠꯇ ꯍꯥꯡꯕꯤꯌꯣꯅ ꯍꯥꯏꯕꯅꯦ ꯃꯈꯣꯏ ꯑꯃꯠꯇ ꯁꯪꯅꯗꯦ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯍꯌꯦꯡꯅꯦ ꯏꯅꯦ ꯑꯩꯈꯣꯏꯗ ꯃꯥꯅ ꯑꯃꯨꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏ ꯑꯗꯨꯗ ꯑꯩ ꯂꯥꯛꯀꯗꯣꯏꯅꯤ ꯅꯈꯣꯏꯗ ꯑꯩ ꯆꯪꯂꯛꯀꯦ ꯑꯗꯨꯒ ꯑꯩ ꯇꯧꯕꯤꯔꯒꯦ ꯏꯕꯦꯇꯣꯟꯅ ꯍꯣꯏ ꯊꯝꯂꯒꯦ ꯊꯝꯕꯤꯔꯣ ꯍꯥꯏꯅꯗꯨꯅ ꯐꯣꯟ ꯊꯝꯃꯤ ꯏꯕꯦꯇꯣꯟ ꯐꯣꯟ ꯊꯝꯂꯦ ꯐꯤ ꯁꯥꯕ ꯍꯧꯏ ꯐꯣꯟ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯤꯒꯤꯅꯤ ꯐꯣꯟ ꯄꯥꯏꯔꯦ ꯃꯃꯥꯟꯅꯕꯤꯁꯨ ꯑꯉꯥꯡꯁꯤꯡꯅ ꯍꯧꯔꯛꯇꯨꯅ ꯈꯣꯡꯖꯣꯝꯒꯤ ꯇꯨꯔꯤꯁ ꯁꯦꯟꯇꯔꯗ ꯀꯣꯏꯕ ꯆꯠꯂꯨꯏ ꯃꯥꯒꯤ ꯐꯣꯇꯣꯗꯣ ꯌꯦꯡꯉꯨ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯐꯣꯟꯗꯣ ꯊꯝꯃꯦ ꯑꯃꯨꯛ ꯐꯤ ꯁꯥꯒꯦ ꯇꯧꯏ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯀꯔꯤꯅꯣ ꯂꯩꯁꯥꯕꯤ ꯍꯅꯨꯕꯤꯁꯤꯡꯁꯦ ꯐꯣꯟꯗ ꯉꯥꯎꯔꯦ ꯐꯤ ꯉꯥꯛꯇ ꯁꯥꯒꯦ ꯇꯧꯕꯁꯦ ꯐꯤ ꯁꯥꯕꯒ ꯉꯝꯗꯦ ꯑꯃꯁꯨ ꯐꯣꯟꯗ ꯂꯣꯏꯅ ꯉꯥꯎꯅꯔꯦ ꯐꯤꯁꯦ ꯀꯣꯟꯆꯤꯠ ꯇꯥꯔꯒꯅꯦ ꯐꯤ ꯀꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯏꯅꯦꯁꯨ ꯐꯤ ꯂꯧꯕ ꯂꯥꯛꯀꯅꯤꯅ ꯍꯥꯏꯔꯝꯕꯅꯤ ꯍꯥꯏꯅ ꯃꯇꯣꯝꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯗꯨꯒ ꯐꯤ ꯁꯥꯕ ꯍꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕꯤ ꯂꯥꯛꯇꯨꯅ ꯐꯦꯁꯕꯨꯛꯀꯤ ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯕꯤꯔꯦ ꯑꯗꯨꯒ ꯀꯔꯝꯅ ꯍꯥꯡꯕ ꯀꯔꯝꯅ ꯊꯥꯒꯠꯄ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯇꯥꯛꯂꯦ ꯃꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯄꯤꯛꯆꯔꯗꯣ ꯃꯃꯥꯟꯅꯕꯤꯅ ꯃꯥꯒꯤ ꯐꯣꯇꯣ ꯒꯦꯂꯔꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯃꯣꯃꯣꯟ ꯇꯧꯕ ꯑꯃ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯣꯇꯣ ꯈꯔꯒꯁꯨ ꯑꯃꯨꯛ ꯍꯥꯞꯆꯤꯟꯗꯨꯅ ꯊꯥꯒꯠꯄꯤꯔꯦ ꯑꯋꯥꯊꯕꯤ ꯁꯤꯡꯖꯨ ꯃꯣꯔꯣꯛ ꯑꯀꯥꯕ ꯊꯣꯏꯗꯤꯡ ꯕꯦꯁꯣꯟ ꯐꯖꯅ ꯍꯥꯞꯇꯨꯅ ꯆꯥꯃꯤꯟꯅꯔꯦ ꯁꯤꯡꯖꯨꯗꯣ ꯐꯣꯇꯣꯁꯨ ꯀꯥꯞꯂꯦ ꯆꯥꯔꯤꯕ ꯃꯈꯣꯏꯁꯨ ꯌꯥꯎꯅ ꯀꯥꯞꯄꯦ ꯑꯗꯨꯒ ꯑꯗꯨꯃꯨꯛ ꯐꯖꯕ ꯄꯤꯛꯆꯔ ꯈꯟꯒꯠꯂꯒ ꯑꯃꯨꯛ ꯊꯥꯒꯠꯂꯦ ꯑꯁꯨꯝꯅ ꯏꯕꯦꯇꯣꯟꯒꯤ ꯅꯨꯃꯤꯠ ꯑꯗꯨꯃꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯣ ꯂꯣꯏꯅ ꯍꯧꯈ꯭ꯔꯦ ꯃꯃꯥꯟꯅꯕꯤꯁꯨ ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯂꯦ ꯆꯠꯂꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯝ ꯁꯤꯠ ꯁꯦꯡꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡ ꯁꯣꯛꯆꯤꯟꯕ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯄꯨꯝꯅꯃꯛ ꯇꯧꯗꯕ ꯌꯥꯗꯕ ꯉꯥꯛꯇ ꯑꯣꯏꯕꯅ ꯅꯨꯃꯤꯠꯇꯣ ꯐꯤ ꯑꯃꯨꯛ ꯁꯥꯈꯤꯗ꯭ꯔꯦ ꯆꯠꯂꯝꯗꯥꯏꯗ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯝꯃꯤ ꯊꯥꯒꯠꯈꯤꯕ ꯄꯤꯛꯆꯔꯁꯤꯡꯗꯣ ꯕꯨ ꯄꯥꯝꯖꯕ ꯃꯤ ꯑꯗꯨꯝ ꯌꯥꯎꯔꯛꯄꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯌꯦꯡꯉꯨ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁꯁꯨ ꯑꯗꯨꯝ ꯂꯥꯛꯄꯅꯤ ꯕꯦꯇꯣꯟꯅ ꯍꯣꯏ ꯍꯩꯒꯗ꯭ꯔꯥ ꯍꯩꯔꯣꯏꯗ꯭ꯔꯥꯕꯨ ꯈꯪꯗꯦꯗ ꯃꯃꯥꯟꯅꯕꯤ ꯊꯤꯟꯗꯣꯔꯛꯄꯗꯨꯗ ꯁꯨꯝꯅ ꯍꯥꯏꯅꯩ ꯑꯗꯣ ꯑꯩ ꯍꯌꯦꯡꯁꯨ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯅꯦꯕ ꯏꯅꯦ ꯈꯣꯏꯗ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯆꯠꯂꯛꯀꯦ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯒꯦ ꯍꯣꯏ ꯍꯥꯏꯅꯗꯨꯅ ꯕꯤꯗꯥꯏ ꯄꯤꯅꯈ꯭ꯔꯦ ꯏꯕꯦꯇꯣꯟ ꯂꯩꯁꯥꯕꯤ ꯑꯣꯏꯖꯔꯕꯁꯨ ꯂꯤꯔꯦ ꯆꯍꯤ 40 ꯍꯦꯜꯂꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯍꯥꯛꯅ ꯇꯧꯗ꯭ꯔꯕꯗꯤ ꯃꯤ ꯂꯩꯇꯦ ꯇꯧꯕꯤꯅꯕ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯤ ꯋꯥꯏꯔꯝ ꯇꯩꯕ ꯁꯤꯠꯄ ꯆꯦꯡꯕ ꯏꯔꯨꯖꯕ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯄ ꯑꯌꯨꯛꯀꯤ ꯆꯥ ꯂꯣꯟꯕ ꯃꯥꯒꯤ ꯃꯊꯧ ꯉꯥꯛꯇꯅꯤ ꯆꯥ ꯀꯞ ꯑꯃ ꯊꯛꯆꯔꯒ ꯐꯤ ꯉꯥꯏꯍꯥꯛ ꯁꯥꯖꯕ ꯑꯗꯨꯁꯨ ꯀꯨꯏꯅ ꯁꯥꯕ ꯐꯪꯕ ꯅꯠꯇꯦ ꯆꯥꯛ ꯊꯣꯡꯕ ꯃꯇꯝ ꯐꯥꯎꯕꯗꯅꯤ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯔꯕ ꯃꯇꯨꯡꯗꯗꯤ ꯃꯍꯥꯛ ꯅꯨꯡꯁꯥ ꯁꯥꯕ ꯁꯥꯗꯕ ꯈꯪꯗꯦ ꯐꯤ ꯑꯗꯨꯝ ꯁꯥꯔꯤ ꯃꯍꯥꯛꯅ ꯑꯁꯥꯕ ꯐꯤꯁꯦ ꯌꯥꯝꯅ ꯐꯖꯩ
ꯊꯣꯛꯄ ꯊꯕꯛ ꯍꯥꯏꯕꯕꯨ ꯐꯤ ꯁꯥꯕꯅꯤ ꯃꯔꯝꯗꯨꯅ ꯃꯍꯥꯛ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯐꯤ ꯀꯟꯅ ꯁꯥꯅꯕ ꯍꯣꯠꯅꯖꯩ ꯑꯁꯨꯝꯅ ꯏꯕꯦꯇꯣꯟ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯐꯤ ꯁꯥꯔꯤ ꯅꯨꯡꯊꯤꯜꯗ ꯐꯤ ꯈꯔ ꯁꯥꯍꯧꯅꯕ ꯃꯣꯕꯥꯏꯜꯁꯨ ꯃꯅꯥꯛꯇ ꯁꯤꯂꯨꯛꯇ ꯍꯥꯞꯆꯤꯟꯗꯨꯅ ꯊꯝꯃꯤ ꯃꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯐꯣꯟ ꯑꯗꯨꯝ ꯇꯧꯔꯛꯏ ꯃꯥꯁꯨ ꯑꯗꯨꯝ ꯑꯣꯛꯏ ꯃꯃꯥꯟꯅꯕꯤ ꯇꯨꯝꯕꯤꯁꯨ ꯂꯥꯛꯂꯦ ꯍꯥꯏꯔꯛꯏ ꯕꯤꯇꯣꯟ ꯀꯅꯥ ꯀꯔꯤ ꯍꯥꯏꯔꯛꯄ ꯑꯁ ꯑꯩꯗꯤ ꯑꯃꯠꯇ ꯌꯦꯡꯗꯦ ꯁꯪꯁꯨ ꯁꯪꯗꯦꯗ ꯑꯗꯨꯗ ꯇꯥꯏꯌꯦ ꯏꯕꯦꯝꯃ ꯀꯗꯥꯏ ꯌꯦꯡꯒꯦ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯄꯤ ꯇꯣꯝꯕꯤꯅ ꯐꯣꯟ ꯂꯧꯔꯒ ꯌꯦꯡꯉꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯁ ꯏꯕꯦꯝꯃ ꯅꯪꯒꯤꯁꯤꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ 10 ꯂꯩꯔꯦ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯕꯤꯇꯣꯟꯅ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯀꯅꯥꯅꯣ ꯃꯈꯣꯏ ꯑꯅꯤꯗꯣ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯗꯨꯅ ꯇꯣꯝꯕꯤꯅ ꯁꯤ ꯇꯧꯕ ꯁꯥ ꯇꯧꯋꯥꯅ ꯃꯣꯕꯥꯏꯜꯒꯤ ꯃꯔꯝꯗ ꯇꯥꯛꯄꯤꯔꯤ ꯀꯅꯥꯒꯨꯝꯕꯅ ꯗꯣꯃꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯇꯦꯛꯁ ꯃꯦꯁꯦꯖ ꯇꯧꯔꯛꯄꯗꯣ ꯇ꯭ꯔꯤꯡ ꯍꯥꯏꯗꯅ ꯃꯈꯣꯜ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯗ ꯐꯦꯁꯕꯨꯛ ꯍꯥꯡꯂꯒ ꯇꯨꯁꯤꯗ ꯅꯝꯕꯗꯅꯦ ꯊꯣꯛꯂꯛꯄꯅꯤ ꯑꯩꯅꯁꯨ ꯇꯧꯈ꯭ꯔꯕꯅꯦ ꯅꯍꯥꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯣ ꯍꯥꯏꯕ꯭ꯔꯦ ꯌꯦꯡꯉꯨ ꯐꯦꯁꯕꯨꯛ ꯍꯥꯡꯂꯦ ꯑꯗꯨꯒ ꯁꯤꯗ ꯅꯝꯂꯦ ꯑꯣ ꯅꯃꯤꯡ ꯊꯣꯛꯂꯛꯂꯦ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯔꯛꯑꯦ ꯑꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯔꯦ ꯑꯣ ꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯖꯥꯠꯅꯤꯗꯅ ꯍꯣꯏ ꯂꯥꯏꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯊꯨꯅ ꯂꯥꯛꯑꯣ ꯍꯥꯏꯍꯧꯋꯦ ꯊꯤꯟꯗꯣꯛꯄꯤꯔꯅꯨ ꯅꯪ ꯑꯗꯨꯝ ꯂꯩꯖꯍꯧꯔꯣ ꯐꯤꯗꯨ ꯁꯥꯍꯧꯔꯣ ꯐꯔꯦ ꯑꯁꯨꯝꯅ ꯏꯕꯦꯇꯣꯟ ꯃꯃꯥꯟꯅꯕꯤ ꯇꯣꯝꯕꯤꯅ ꯐꯦꯁꯕꯨꯛ ꯀꯔꯝꯅ ꯁꯤꯖꯤꯟꯅꯒꯅꯤ ꯀꯔꯝꯅ ꯄꯣꯁט ꯇꯧꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯂꯣꯏꯅ ꯍꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯖꯅꯕ ꯈꯔꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯂꯦꯟꯕ ꯍꯧꯔꯦ ꯅꯨꯃꯤꯗꯥꯡ ꯐꯤ ꯈꯔ ꯁꯥꯔꯝꯕ ꯁꯥꯈꯤꯗꯔꯦ ꯍꯪꯕꯗꯁꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯐꯣꯟꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗꯃꯈꯩ ꯐꯣꯟ ꯃꯦꯠꯂꯤ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ ꯍꯞꯇꯥ 1 2 2 3 ꯊꯥ ꯐꯤ ꯂꯧꯕꯤꯁꯤꯡꯅ ꯏꯕꯦꯇꯣꯟ ꯐꯤ ꯁꯥꯗ꯭ꯔꯦ ꯀꯩꯗꯧꯔꯦ ꯍꯪꯕ ꯂꯥꯛꯅꯔꯦ ꯃꯥꯅ ꯊꯣꯛꯄ ꯄꯥꯈꯨꯝꯗ ꯈꯨꯝꯃꯤ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯅꯨꯃꯤꯗꯥꯡꯗ ꯐꯤ ꯁꯥꯕꯁꯦ ꯈꯣꯡ ꯆꯤꯛꯏ ꯑꯁꯤꯅꯆꯤꯡꯕ ꯏꯕꯦꯇꯣꯟ ꯃꯁꯥꯅ ꯂꯥꯏꯔꯤꯛ ꯍꯩꯖꯕ ꯑꯣꯏꯕꯅ ꯊꯣꯏꯅ ꯈꯪꯗꯕ ꯂꯩꯇ꯭ꯔꯦ ꯐꯣꯔꯦꯅꯔ ꯅꯨꯄꯥ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄ ꯍꯧꯔꯛꯂꯦ ꯃꯥꯁꯨ ꯑꯗꯨꯝ ꯑꯦꯛꯁꯦꯞ ꯇꯧꯁꯤꯜꯂꯤ ꯍꯪꯅꯩ ꯈꯪꯅꯩ ꯋꯥꯔꯤ ꯁꯥꯟꯅꯩ ꯖꯥꯠꯀꯤ ꯋꯥꯍꯪ ꯀꯌꯥꯅꯤ ꯃꯥꯁꯨ ꯑꯗꯨꯝ ꯉꯝꯅꯕ ꯈꯨꯝꯃꯤ ꯃꯥꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥꯗ ꯂꯥꯛꯀꯦ ꯃꯥꯒ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯎꯔꯛꯏ ꯃꯗꯨꯁꯨ ꯃꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯈꯤ ꯅꯨꯄꯥ ꯑꯃꯅ ꯏꯕꯦꯇꯣꯟꯒꯤ ꯕꯥꯔꯊꯗꯦꯒꯤ ꯒꯤꯐ ꯊꯥꯔꯛꯀꯦ ꯍꯥꯏꯔꯛꯈꯤ ꯃꯥꯅꯗꯤ ꯊꯥꯔꯛꯀꯅꯨ ꯌꯥꯝꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯊꯥꯔꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥ ꯌꯧꯔꯛꯂꯦ ꯅꯪꯒꯤ ꯄꯣꯠ ꯂꯧꯔꯣ ꯂꯨꯄꯥ 35,000 ꯄꯤꯌꯨ ꯂꯣꯀꯦꯜ ꯆꯥꯔꯖꯅꯤ ꯍꯥꯏꯔꯛꯈꯤ ꯏꯕꯦꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯑꯗꯨꯛ ꯌꯥꯝꯕꯕꯨ ꯂꯧꯔꯨꯅꯤ ꯂꯩꯇꯦ ꯍꯥꯏꯔꯨꯕꯗ ꯅꯨꯄꯥꯗꯨꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯨꯅ ꯊꯥꯈꯤꯕ ꯄꯣꯠꯅꯤ ꯃꯅꯨꯡꯗ ꯄꯣꯠ ꯃꯌꯥꯝ ꯌꯥꯎꯕꯅꯤ ꯃꯔꯛꯇ ꯏꯟꯚꯦꯂꯞ ꯑꯃꯗ ꯁꯦꯜꯁꯨ ꯅꯍꯥꯛꯀꯤ ꯁꯤꯖꯤꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯌꯥꯎꯈ꯭ꯔꯕꯅꯤ ꯗꯔꯀꯥꯔ ꯂꯩꯕꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯧ ꯄꯣꯠꯁꯤꯡ ꯑꯗꯣ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯇꯛꯁꯤꯜꯂꯛꯈꯤ ꯏꯕꯦꯇꯣꯟ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯇꯣꯝꯕꯤꯗ ꯋꯥꯐꯝ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯏꯕꯦꯇꯣꯟꯒꯤ ꯂꯥꯏꯕꯛ ꯐꯕꯅ ꯇꯣꯝꯕꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯅ ꯏꯕꯦꯇꯣꯟꯗ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯄꯨ ꯑꯃ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯁꯦꯜ ꯑꯗꯨ ꯍꯦꯛ ꯊꯥꯈꯤꯕꯒ ꯃꯈꯣꯏ ꯑꯗꯨꯝ ꯃꯥꯡꯈꯒꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯔꯣꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅꯁꯨ ꯁꯦꯜ ꯄꯨꯒꯦ ꯄꯣꯠ ꯆꯩ ꯂꯩꯕ ꯌꯣꯟꯕ ꯒꯤꯐ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯅꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯅꯪꯒꯤ ꯐꯣꯟꯗꯁꯨ ꯃꯈꯣꯏꯅ ꯈꯪꯕ꯭ꯔꯥ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯪꯉꯛꯄꯅꯤ ꯃꯤ ꯀꯌꯥꯕꯨ ꯆꯤꯠ ꯍꯥꯏꯕꯗꯤ ꯅꯝꯊꯥꯛ ꯇꯧꯔꯝꯕꯒꯤ ꯋꯥꯔꯤ ꯑꯐꯕ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯇꯧꯔꯝꯕꯒꯤ ꯋꯥꯔꯤ ꯀꯌా ꯂꯩꯅꯈ꯭ꯔꯦ ꯅꯍꯥꯛ ꯈꯪꯗ꯭ꯔꯣ ꯄꯤꯕ ꯌꯥꯗꯦ ꯄꯤꯔꯨꯅꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯑꯗꯨꯛ ꯌꯥꯝꯕꯕꯨ ꯂꯨꯄꯥ 1,000 ꯐꯥꯎꯕꯗꯤ ꯑꯩꯁꯨ ꯉꯝꯃꯤ ꯂꯨꯄꯥ 1,000ꯗꯨꯗꯤ ꯁꯦꯜ ꯅꯠꯇ꯭ꯔꯣ ꯊꯥꯖꯔꯨꯅꯨ ꯅꯁꯥꯒ ꯎꯅꯔꯒ ꯈꯪꯅꯔꯒ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯕ ꯐꯣꯟꯗ ꯃꯁꯛꯁꯨ ꯎꯠꯇꯅ ꯇꯧꯕ ꯊꯕꯛ ꯊꯥꯖꯕ ꯌꯥꯕ ꯅꯠꯇꯦ ꯇꯣꯝꯕꯤꯅ ꯊꯥꯒꯠꯆꯔꯤ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯑꯩꯒꯤ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃꯗꯤ ꯊꯥꯡꯊꯕꯤꯔꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯇꯧꯈ꯭ꯔꯔꯣꯏ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯤ
ꯐꯤ ꯁꯥꯒꯗꯧꯕ ꯁꯥꯗꯦ ꯃꯈꯣꯏꯅ ꯇ꯭ꯔꯤꯡ ꯇ꯭ꯔꯤꯡ ꯑꯩꯒꯤ ꯀꯣꯛꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯕ ꯐꯪꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯐꯤ ꯁꯥꯕꯗ ꯊꯋꯥꯏ ꯆꯪꯖꯔꯒꯦ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯦ ꯃꯨꯊꯠꯄ ꯌꯥꯕ ꯅꯠꯇ꯭ꯔꯥ ꯑꯩ ꯃꯨꯊꯠꯂꯒꯦ ꯍꯣꯏ ꯕꯦꯝꯃ ꯃꯨꯊꯠꯂꯨꯅꯣ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯕ ꯀꯌꯥ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜꯒꯤ ꯑꯣꯏꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ ꯂꯩꯒꯤ ꯐꯖꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯁꯦꯝꯕ ꯁꯦꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯄꯣꯛꯍꯟꯕ ꯃꯈꯣꯏꯅ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯎꯕ ꯉꯝꯗꯕ ꯀꯌꯥ ꯌꯥꯎꯔꯤ ꯃꯈꯣꯏꯗꯨꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛ ꯄꯣꯊꯥꯕ ꯑꯣꯏꯅ ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯔꯤꯕꯅꯤ ꯍꯣꯏ ꯆꯨꯝꯃꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯩꯁꯨ ꯊꯦꯡꯅꯩ ꯁꯩꯔꯦꯡ ꯄꯥꯝꯕ ꯀꯌꯥꯅ ꯁꯩꯔꯦꯡ ꯏꯔꯤ ꯃꯈꯨꯠ ꯍꯩꯕ ꯀꯌꯥꯅ ꯍꯩꯁꯤꯡꯕ ꯎꯠꯂꯤ ꯆꯥꯕꯗ ꯉꯥꯎꯖꯕ ꯀꯌꯥꯅ ꯆꯥꯕ ꯎꯠꯂꯒ ꯁꯦꯟ ꯇꯥꯜꯂꯤ ꯑꯗꯨꯅꯦ ꯑꯗꯨꯒ ꯐꯠꯇꯕ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯑꯃꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯀꯌꯥꯅ ꯁꯃꯥꯖꯗ ꯑꯃꯣꯠꯄ ꯁꯟꯗꯣꯛꯂꯤꯕ ꯋꯥꯊꯤ ꯋꯥꯀꯨꯝ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤꯗꯤ ꯂꯥꯞꯅ ꯑꯩꯈꯣꯏ ꯂꯩꯕ ꯇꯥꯕꯅꯤ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗ ꯚꯥꯞ ꯇꯥꯕ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯕ ꯎꯄꯥꯏ ꯑꯃꯇꯪ ꯂꯩꯔꯕꯗꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯈꯟꯂꯤꯕꯅꯤ ꯆꯨꯝꯊꯣꯛꯄ ꯑꯃꯗꯤ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯤ ꯏꯁꯥꯅ ꯉꯥꯛꯆꯗꯅ ꯏꯁꯥꯅ ꯁꯦꯝꯗꯣꯛꯆꯗꯅ ꯀꯔꯝꯅꯗꯤ ꯃꯈꯣꯏꯕꯨ ꯁꯦꯝꯗꯣꯛꯄ ꯉꯝꯒꯅꯤ ꯈꯟꯕꯗ ꯋꯥꯖꯔꯤꯕꯅꯤ ꯑꯩꯗꯤ ꯏꯕꯦꯝꯃ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯊꯦꯡꯛ ꯌꯨ ꯇꯥꯟꯖꯈꯤꯕ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒ ꯋꯥꯔꯤ ꯃꯆꯥꯁꯤꯡ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯂꯥꯛꯄꯝ ꯃꯅꯤꯍꯥꯔ ꯂꯝꯗꯤꯡ ꯆꯔꯥꯄꯨꯔꯗꯒꯤꯅ ꯄꯥꯊꯣꯛꯄ ꯋꯥꯔꯤ ꯃꯆꯥ ꯇꯥꯃꯤꯟꯅꯁꯤ होटल असी का चामगुम फुमापल लेबा 5 स्टार होटल नि गवर्नर की रेस्टोरेंट लो कास्ट प्रीमियर रेस्टोरेंट कया ले फी अंगुब सेटपा तुपी अंगुब उपा पाखंग मसा मसक फजबा ट्रेडिशनल ड्रेस सेपी लेशाबी कया ना सेबा तवी नुपा नुपी कया ना जगोई शाय नुशी नुंगोल की मफम ओइरबा असी मफम कयादगी लाक्तुना लुहुंबगी थरोम पांथोई लुहुंगलिबा लेस्केनासिंगसु जगोई साबा यावी चौरौपा अमा हाइबा तारबदी मथक्ता थमजगिरिबसिंग असे होटल असिगी मोंग मतो मुसुंग चनबिनी श्रीलंकादा नतना मालेंद ममिंग चलिबा होटलनी मरम असिना सहीगी ओइबा एनिवर्सरी फेस्टिवल जामना चाउना ममिंग लेरबा इनवाइटी लिसिंग अनि हेना इनवाइट तौदना सही खुदिंगी पंगथोई इंसो लिसिंग चानिपा सुपना मंगागी जुलाई थादा स्कॉटलैंड की थौना फरबा मिलिटरी जनरल सर थॉमस माइलेन सिलोन की हौजिंग श्रीलंका अनिसिबा ब्रिटिश गवर्नर ओइना सिलोन द कोंगदाकी मार्क्सु यामना किंगटोम मियामना महापु किंगटोम हाइनसु खंगे किंगटोम ना हेक थुंबगा सिलोन की डिस्ट्रिक्ट खुदिंगमक सगोल तोंदोना चतुना यंगसिन की माक मथौदा यामना पुंग लुप्पा प्रजागी नुंगाइनब खनबा गवर्नर नि माकी ममांगदा लेरंबा गवर्नर जनरल मैकडोवेल ना पैसा पुथरंबा मयामदु मागी हक्तक्ता सिंहनबा कन्न होनरमी महाकना सिलोनदा थुंगलबदा मागीदमक थमलंबा लेफम अदु यामना फिबम चारमदे मतम अदु 430 कलम्बो मनुंगदा लेबा किंग्स हाउस हारगा खनी डच की गवर्नर जॉन भान एजेंजरी लिसिमा चात्रेट मैद्रा तुकना लेरंबा कोना ब्रिटिश गवर्नमेंट की युम ओरंबा मफमनी किंग जॉन न थुंगलबा कांददी मतमसी मी लेबदि यादरबा सेनगाई ngata semdasu thoklodu mafam ama oina leramle hanagi governor general McDowell su mafam masida leramde कौबा सर्टिफिकेट कौबा युम अमदा लेरमी महाकना तौरिबा थबक अदुगा मागी रेंक युमदुगा यामना चानदी हाइना सर थॉमस माइलेन खलमी महाकना कलम्बोगी अकोइबदा चत्तुना येंबा मतमदा कलम्बोदगी कया लापतना लेबा गालखिजा कौबा खुल अमा थेंगरमी खुल असी समुद्रगा ताइनबा युबी पांबी लिसिंग कया परेंग होबा यामना फजबा मफमनी माना खुल असिदा मागी गवर्नर हाउस आबगी
ख्वाइदगी मफम चाबा मफमनी हाइना खलमी मसी खंदुना महांगना लंदन दा लेबा ब्रिटिश गवर्नमेंट गवर्नर हाउस असे गालकिसा खुलदा सारगे अयाबा पिपिरो हाइना चिठी थाखिरमी मसीगे लोइनना इंग सोलिसुम चालपान सुमना मंगागी अक्टोबर थादा मांगना ब्रिटिश के लंदन दा लेबा कॉलोनियल सेक्रेटरी तसु चिठी रमी गालकिसा हाइबा खुल असी समुद्र मपानदा अने मसिंगथक अदु याउना लम एकर कुंथ्रांगानी गवर्नर हाउस सानबा लौसलबसी सिंथक सिदगी यंखिबदा माइकई अहुमदा पाखरब समुद्र उरे मलदा निकु खुदिंगी समुद्र की पाक चारोबा इथक कयाना अरुब संबानबा इसिंग मपई पुदुना समुद्र की तरबान सेंखलकली यंखिबदा युबी पांबी लिसिंग कयाना होरिबदु उबदा सार थॉमस मालेना यामन नुंगाइबा पोखी गवर्नर हाउस सानबगी किंग टॉम नत्रगा सार थॉमस माइलेना गालकिहा हारिबा खुल असिदा यामन तोयना चलमी नोंगमदी फजकरबा समुद्र की इसिंगदा मख्वांग फावो लुप्तना इरुजरिबी नुपी अमा उरमी नुपी अदुगी कुसु अंगुबा अदु नुंसागी मंगाना फुबदा लंगतिक लंगना उरमी अदुगा सांगलबा अमुबा मसम अदुना मुसुक मुना मागी निंजोन जोना कुपलमी किंग टॉमना मिफम होंगदना यामन मुन्ना येंगदुना लेरमी महाकना लोइनरिबा सिपाई मयामसु अंगपगा लोइनना येंगदुना लेरमी तसेंगना मकोइसिंग अदो मतम खरदी पंगथरमी अंगप फंगना यौना फजबा नुपी अमा अहानबा उबा मिकुप्ता मधु मक्तदा उरी मिसिंग अदु मिकुप खरदी ज्ञान मांगना पंगथि हाइबा वाफम असी महाभारत की द्रौपदी स्वयंवर नुमित्ता द्रौपदी ने लुहोंबगी फिजोन सेतुना अहानबा थोरकपदा मतमदा सभा अदुदा तिलमलिबा निंगथौ लिसिंग कया अदु द्रौपदी उबु मतम ज्ञान मांगदर पंगथि हाइना सिंथाई मरम असिना ओइबताई ट्रोयगी हेलेल मसुंग लागी दमक मी कया सिखी फजब नुपी कया गी दमक मालेमदा मिसी मिनक लाल कया थोकी किंग टॉमना ज्ञान तारकपदा मसाना इकाइजुना यंगु समुद्र की इथक होरिबसी फजद्र हारमी अदु मागी थमोइदा हरोगलिबा फंगमद्रबा हेन कल्ब इथक अदुदी मान हाइदोकलमदे किंग टॉम सही निफुंगा सुरबा पाखंगनी महाक ब्रिटिश गवर्नमेंट की मखादा लाल कया यावरुरबा मथौदा पुनिंग चंगमनबदगी नुपी थिनब मतम फंगद्रबा पाखंगनी किंग टॉम अचंबा मी नते मपा मपुसिंग अंगम मथौ जनरल कया ओइक्रबा सागेगी ई मरीगी मसा मसुनी महागी सिंग मसा मकुंथ्रादा ममिंग चखिबा विलियम द कंकर अदुगी धारानी मागी मपुबो जनरल सार पेरेग्रिन माइलेना हायरगा खंगबा नेपोलियन बु वाटरलूदा सरेंडर तोहनगिबा ngamba मी अदुनी मसिग लोइनना हारिबा जनरल सार पेरेग्रिन माइलेन असि एदी पेरागी वार माइ पाक्टुन हलकपदा डी ऑफ विलिंगटन हाइबा असौबा फम पीदुना इकाई खुमनखिबा मिसकनी किंग टॉमगी मपुबोगनी किंग टॉम सही 13 दंगारिंगीदा 1973 दा सी फोर्ट हाइडरलैंड रेजिमेंट कमीशनर ऑफिसर होइदुना इंडिया थबक सांगना तौदुना इंडिया की वाइसरॉय लॉर्ड कर्नवालिसना मसक खंगबा मीनी किंग टॉम नत्रगा सार थॉमस माइलेन इसिंग मचानिपान सुमना मंगागी जुलाई थादा स्कॉटलैंड की सिलोन की हाउसिंग श्रीलंका की अनिसुब ब्रिटिश गवर्नर ओइना सिलोन खोंगदा रखिबनी हाइबा असि मथक थमजखरे मागी गवर्नर हाउस अदु मतिक चादबदगी अतोप गवर्नर हाउस अमा सानब मफम थिबादा गालकिसा खुल समुद्र मपान लेबा चिंथक ओइना तोब मफम अमदा साइज सेलेक्शन तौरे हाइबा असिसु थमजखरे मसिगी मतुंग मतम खर लेरगा सार थॉमस माइलेना अनिसुबा सिलोनी गवर्नर वासक लोबगी असौबा रिसेप्शन फंक्शन अमा तवी सिलोल के असौ सांग पुनमक सूरे अचा अथक पुनमक मखल खुदिंग अवार्ड पलीती सिलोन लेबा ब्रिटिश फैमिली के असु यावरे मधुन तबा पोर्तुगीज की स्पेनिश की डच की के असु यावरे ब्रिटिश की पोर्तुगीज सिंगी स्पेनिश सिंगी
amadi Shillonggi jagoi kaya uli akonbada Galkisia khulgi jagoi makal ama uli jagoi asi Portuguese amadi Spanish ani punsilga sem jagoi ni jagoi adu makok chingnibi aduna lobina aponsloani lobina nomi tawduna governor da Machine yenguna jagoi sarami maki mamai adu koida nei mamit adu ontokna pajakre pisam adu tamban mana mali kuchu adu ngauraga langi governor Sir Thomas Maitland mahak ubada pungpat pathagre mahak nan hal samudrada irujaduna leringi da ukhiba nupi adu mangni King Tom British ki fajaba kya ukhre India ki nupi kya ukhre Spain ki Dutch ki Portuguese ki fajaba kya ukhre adubu masemu fajaba masemu mapung mari phaba masemu ningthiba sidi magi punsida amuk to ukhidri King Tom na khali Ishor haiba siangak pani asuk fajaba mi asi Ishor na kanamna semliba ma khudak aduda nupi adubu nungsibigi khama ngamdraba ithil ama phaure adubu madi governor ni general ni lepak aduda man khwaidigi chawarabani au kayana mi praja la kayana magi hukum tabu ngairabani ma karimata bangal thokpa ngamde adubu ma nupi aduda mun yengbadigi mifam hongba kaure miyamna governor da mun yengdu lere asum taruga jagoi lorakpada ma gyan tarle akon bada mana matum yenthokpagi thorumda lobina apun suada mana handshake tawi aduga makut adu yamna thadoningdena chejet paishalli Tanzaki wari masa singa sigalona na loijare Diamond Radio na laiba pokpa numit kudingi thamjaba aiba ibi singi tharungi manung channa sereng wareng patokpagi thauram Lengsin Biraksi Vision Pharmacy Kaksin Bazaar near Image Tip Hariba Pharmacy